Rayuna gyan tarakpada mahak building aduda mapimaron amata yauduna lerami aduga amagi mamukta thangna lenkibagi dakphumsu tarami maduna haibadi organ trafficker sing aduna magi kidney adu loktoktuna publikre aduga mana pujarakwa paisa sing adusu lobikre haibani ngasi miyamgidamak pujaraliyo film asidi Sympathy for Mr. Vengeance 2002 da release tawgiba South Korean thriller movie amani film asi IMDb masung Prime Video da 7.5 ki rating phangni adubu Rotten Tomatoes di 53% khaktamak phangli kidney fail hoiduna naduna lereba Machegi thawai kannabagi damak mak masai kidney puthokduna donate tawduna kannanaba honaki Machegi thawai kannanaba honabada kari khudong thiba mai unakibagi haibadu khangnanaba mayam film asi wari taminasi film asigi ahoba sinda Rayu haiba main character oigadaba nupa asigi punchigi haukiba wari kara liduna hodore Magasi manatade maron thoktaba nupani mahaki damak mache asi natana kanasu leramde mahaki damak khalladuna mache na ngalingai dagi like ta matok thoktuna mahaku art college ta mahitama lakhibani aduga mahaki mache na industry amada factory amada thabak tawduna wana mahaku yokpirak adubu laibak thebadi mahaki mache yamna kanna naraktuna factory da thabak shuba ngamlamde aduna thabak toklambe Upai lektabadagi Rayusu art college adu thadokduna machena thabak suramba factory aduda mahak amu mahut chinduna thabak surami paisa talami mahaki mache kidney fail hoiduna hojik dialysis tawduna laing chathribani hojik Rayu mahaki punchigi khwaidagi maruoiba decision adu lawrami mahakna lawjariba decision adusu machegi mafamda direct haiba ngamjaramde aduna maram oiraga radio station amada chithi oina iduna pathok piraknawa haijarami aduga chithi pathorakam matamuda mahaki machega radio taminarami Rayugi thamoi shokningai oiba chithigi warol adu asumna irami iche nahangna ibanina hek sanaminaba Turel adugi torbanda nangi asiba hakchang phumla o haibadu aina sungchoi choiduna pangtholake adubu hariba matam asidi sei nifu natari yankhai gi matungda oigani maramdi che nang narabasu aina nangbu sungchoi soiduna kangani ai ngasi kidney donate tawnabagi damak ming register tawram leiche nangna ingonda hek haiba aingonda polum oigadabai saruk ithanda sijage haibadu ai ningsingi adu nangna khanglibadani aidi aingonda taw haiba thabo amata tawdabani asumna noktuna radio aduda mahaki chithi adu patholalami mopwagi thamoi shongai oiba chithi warol adu tabada mache adu mapi chinchaduna kapli aduga Rayusu manakta famduna mahakku konbiri adubu mahakti pathoragliba chithi warol adudi taramdi Matangi shinda doctor na Rayu da mahaki blood group A ni haijanbagi damak chairami maramdi Rayu na mahaki mache kaningbagi damak mahaki blood group B oirabusu mache gi blood group A duga mane haijanduna kidney adu donate tawnanaba honaramani aduga hospital gi bill thiba ngamdrabadi hojiki oina nache se yumda puthakro hairami Matangi suitable oiba chanaba donor ama phangdi fawbadi dialysis tawbo oina lao haiduna Rayu da doctor aduna saurapna hairami Mahakna ningjeramba pumba kaiba duda Rayu yamna sauninglami aduna ahing chupa adu baseball gi ball adu thomduna asawba adu khanglami Matangi shinda Rayu na washroom da leiringai da nupani kaksanglakuna washroom gi phalang sing aduda advertisement oiba chemate khara napsilami aduga chejet sing aduda organ for sale haiduna tharami madu da Rayu na mahmo aduda chatlagi haiduna khallami Matangi shinda Rayu gi girlfriend Youngmin ulakle mahagasi revolutionary gi idea chain min nupi ni aduga hauji mahag computer da revolutionary idea chain by slogan kra inanaba hotnarami hauji Rayu makuta adar kulab atekwa mapai duna kar adugi mingsel manakta leblami kar adugi mingsel adu chingtharapada phamlamliba nupa asi washroom da organ for sale haiduna play card nablam nupa aduni makoina Rayu bu mi leinedaba building amagi mathakta pukhalaglamai Miyai chelabi nupi aduna Rayu dagi ator kulab atekwa du lauraga hana yunglamba ator kulab amanba apatpa adugi mohot chiptonglami Rayu na nakan ontok tuna yengbada organ hapnanaba container macha sing adu urame adudagi nupi aduna Rayu da nahaki 10 million won leirabra haiduna hanglami Maduda Rayuna mga katuna leire haiduna khumlami nupi aduna makha taraduna nangi kidney adu akoida piro aduga nangi nachegi darka leiba chanaba kidney adu makoina thibiraklage haiduna hairami Rayuna laglibasi maki kidney adu machega chanadabadagi maki kidney adu pithoklaba matungda machega chanaba blood group manaba kidney ama thinanami damak back market organ karbar taw kangbu sing adu unaba lakpani Nupi aduna mukasu nahaki blood group B natra haiduna hanglami aduga Rayuna mani haiduna mga khalami
खनबे याबा खल्लब मतुंगदा मसागी डिसीजन लौजरगा लागलबा रायुनी अदुना महांगना पुरको पैसा 10 million won adu मखोइदा पिरमी मखोइना पैसा थुइङाइदा नुपी अदु हवतकिदुना माकी मखुत्ता हिदा कापननबा होनरमी मखुत्ता पिन्न थिनकिबगी दाकपों कया अमा तारी मदुना हाइबदी नुपी असिसु organ दरकार लेबी अनाबी नुपीनी नुपी अदुना मखुत्ता हिदा कापनबा यामना वाना होनबा अदुदा रायुना मतेंग पांगबिरमी महांगना हिदा कापिरमी मतंगी सिंदा रायुना ज्ञान तारकपदा बिल्डिंग अदुमक्तदा महाक मपिमरोन अमता यावदना मतंता लेरमी अदुगा माकी ख्वांगदा थांगना लेनखिबगी दाकफमचु तारमी मदुना हाइबदी मंगोंदगी किडनी अदु लौथोकपिखरे अदुगा पैसासिंग अदुसु लौरगा मंगोंदा नमथाक तौबिरमले हाइबनी थोदोक असिगी मतुंग नुमित 12 मतुंगदा डॉक्टर रायुदा माकी मचेन दरकार लेबा किडनी ब्लड टाइप अदुमक फंगले हाइदुना रायुदा हाइरमी अदुगा रायुदा दरकार लेबा ऑपरेशन की पैसा 10 million won अदु थौरांग तौरो हाइरमी अदुबु लुरिबदी रायुना किडनी फंगनबा होनबदा माकी लेजरम 10 million won अदु ब्लैक मार्केटर सिंग अदुना कदर तौबिदुना मंगोंदगी लौबिख्रबनी अदुना मंगोंदा पैसा लेरमदे रायुगी गर्लफ्रेंड यंगमिना रायुना पैसा सिंग अदु मगनग्रे खंगलप मिकुप्ता रायुदा काव थिनब तौदुना यामना साउन मचिन थिदुना फुरमी अदुगा पैसा सिंग अदुना नचेगी थवाई कनबा यारमनी हाइदुना लौरमी हौजिक ट्रांसप्लांट तौननबा किडनी फंगलबसु पैसा लेतबना मचेगी थवाई कनबा ngamloidori तौफों खंगदुना यंगमिनगा रायुगा माकी बोस के थुंगांदा गारीदा फमदुना लेरिंगाइदा माकी बोसु मचानुपीगे लोइनना थबक चन्नबा थोरलमी दुगा बोस असिना माकुसु थबक्तगी तांतोरखिबने यंगमिनना माकी कार असिना नंगी चही तरागी तोलपतगी हेना यांगनी हाइरमी अदुगा माकी हाइनजबी रिवोल्यूशनरी वारी दु पुसलक्तुना असुगुंबा खेनबसी मुथनबा कोई रिवोल्यूशनरी तौगदबनी हाइदुना हाइरमी हौजिक यंगमिनगे रायुगा कामनुंगदा वा खनरमी यंगमिना हाइबगी मतुंगिना बोस की मचानुपी नुपी मचादु किडनैप तौरोसी हाइरमी रायुना यानिंगना बुमोंगदा नुपी मचादु किडनैप तौबसी अतैगा मानरोय अखोइदि पैसा फंगलबा मतुंगदा नुपी अदु सेफ ओइना ममा मबागी मेमदा थिनबिगदबनी हाइरमी अदुदा सुनदना करिगुम अंगा अदु अखोइगा लेमिनरबदी अखोइगा दुबक सानमिनदुना याम नुंगाइना थंबिगदबनी हाइनसु हाइरमी यंगमिनगी मफम अदु रायुदी यानिंगनमदे अदुबु यंगमिना मखाताना हाइरमी खंदुने येगो ममा मबादुना अंगांग अदु थादोरपदा हाना नुंसिबदगी हेना नुंसिगदोरिबनी अदुना इमुंग मनुबदु हेना नक्सिनबा ओइगनी अदुना पैसा आसी 26 million won ओइना डिमांड तौसे हाइदुना रायुदा हाइरमी रायु थेमबोइना यंगमिना पैसा अदुदी मखोइददी करिसु नते अदुगा अखोइगी इफमददी हिंगबा नत्रगा सिबगी वारिनी अदुना अखोइना मदु तौबदा क्राइम नते हाइदुन थिमलमी मथंगी सिंदा रायुगी बोस अदुगा माकी ममानबा अदुगा लोइनना मचासिंग अदु पुदुना गाई तोंगना चलमी रायुगी बोस हाइबदी फैक्टरी अदुगी मपु अदु दोंगजिन कवि अदु माकी अमत्ता पोक्चबी मचानोपी अदु मिंग योशुन हाइना कवि चही तराबुत ngairibi apikwi nupi machani mamana beduna mapada yosungi miyumda sanaba chatluge haiduna hairame adubu mapana yaramde madu taawada anga aduna aduirabdi yosungi adumaina mahakesu cell phone lebiu haiduna hairame madu tanupa aduna dojinda ochinduna karigino angangi adugumba pot leibiri bebo haiduna chairam मखोइना असुम वारी साना साना गाड़ी थरोपदा खंगाउंदना गाड़ी दु खामलमी मरमनि माकी गाड़ी दुगी ममांगदा नुपा अमा हिपचिंदुना लेरमी मखोइना कुमतदुना येंगलुबदा नुपा अदु मागी फैक्टरीदा थबक तौबु नुपाने ममिंगना पेंग कवि माने खंगाउंदना गाड़ी मखादुदगी चोंगतुरक्तुना फैक्टरी दुगी मपु दोंगजिनगी मखोंग कोलदुना मागी नुपी चेंथोक्रे अदुगा मागी मचासिंग चानिंगाइ थनिंगाइ अमता लेत्रे अदुना मतेंग पांगबियु हाइरमी मागासी थबक यामना कन्ना सुजरबसु लाइरमनबदगी उपाय लेत्रबु मिसक अमने महांगा चही तरुक चुपना थबक तौरपदा नोमदा सुती लौखिरे हाइदुना हाइरमी माकी मतौदुदा प्रेसिडेंट दोंगजिंग अदु मयाम वांगदा इकाइरमी अदुगा अदुमदा तौदनबा हाइरमी पेंग खुदक्ता फुक हवकिदुना मखोइ मुवांगदा लेपखरे अदुगा माकी फ्रिज जकेट अदु लौथोरलमी माकी अवाबा तारब मतम मसिदा मतेंग खरा पांगबियु हाइजरुबदा बोस अदुना यारक्तबा अदु पेनदुना माकी जकेटदगी हॉर्स पे अमा लौथोलगा मुजाफरी अदु लकोलगा मबुक्ता परेंग परेंग चिंगदुना लेथचरमी माकी मुजाफरी अदु मबुक्तगी थोलकपा ईतना पुमचो चोटखरे माकी बॉस दोंगजिनना मंगोंदगी थांग अदु तौसिनदुना मुन्ननबा होनरमे अदुबु माकी मखुत ओइना सोक्तुना तौलमी तंजादुदा ममानबा अदुसु संखिलक्तुना मखोइ अनि चंगदुना मंगोंदगी थांग अदु मुन्ननबा होनरमे करिगुम माक सिबा नाबा तोलबदी मखोइ अनिदा अवाबा तागदोरिबनी फैक्टरी दुगी मपु दोंगजिन थेमजिनबा ओइना माका वारी सानसे हाइदुना हाइरमी सोरोक अदुदा थोकलिबा थोदोसी रायु अमसुंग माकी गर्लफ्रेंड गाड़ी मनुंगदगी फमदुना येंगी अदुगा रायुना मा किडनैप तौ अदु ngamlaroi हाइरमी यंगमिना करिगिनो हाइना हंगलुबदा मागसी माकी बोसना तांथोरपनी अदुना अहानबा केस तेनबदा मंगोंदा फोन तौरकनी हाइदुना माकी रमी अदुना मखोइना अंगांग किडनैप तौनुनबा सेमने प्लान अदु सिंतोकपा तारमी
ꯃꯊꯪꯒꯤ ꯁꯤꯟꯗ ꯔꯥꯌꯨ ꯃꯥꯒꯤ ꯒꯔꯜꯐ꯭ꯔꯦꯟ ꯑꯃꯁꯨꯡ ꯃꯥꯒꯤ ꯃꯆꯦ ꯑꯗꯨ ꯄꯨꯟꯅ ꯄꯥꯔꯛ ꯑꯃꯗ ꯁꯥꯟꯅꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯍꯥꯛꯀꯤ ꯃꯆꯦꯅ ꯁ꯭ꯋꯤꯡ ꯑꯃꯗ ꯍꯥꯏꯔꯤ ꯑꯗꯨꯒ ꯌꯪꯃꯤꯟꯅ ꯃꯆꯦꯒꯤ ꯃꯅꯥꯛꯇ ꯔꯤꯚꯣꯂꯨꯁꯅꯔꯤꯒꯤ ꯏꯁꯩ ꯑꯗꯨ ꯁꯛꯇꯨꯅ ꯆꯣꯡꯅ ꯁꯥꯟꯅꯔꯝꯃꯤ꯫ ꯃꯈꯣꯏꯅ ꯁꯥꯟꯅꯕꯗꯨ ꯎꯕꯗ ꯗꯣꯡꯖꯤꯟꯒꯤ ꯃꯆꯥꯅꯨꯄꯤ ꯌꯣꯡꯁꯨꯟꯁꯨ ꯃꯐꯝ ꯑꯗꯨꯗ ꯆꯦꯟꯁꯤꯜꯂꯛꯇꯨꯅ ꯁꯥꯟꯅꯕꯗꯨ ꯌꯥꯎꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯁꯥꯟꯅꯗꯨꯅ ꯑꯉꯥꯡ ꯑꯗꯨ ꯃꯈꯣꯏꯒꯤ ꯃꯌꯨꯝ ꯇꯥꯟꯅ ꯄꯨꯔꯛꯂꯦ꯫ ꯑꯉꯥꯡ ꯑꯗꯨꯅꯗꯤ ꯃꯍꯥꯛ ꯑꯁꯤ ꯀꯤꯗꯅꯦꯞ ꯇꯧꯔꯕꯅꯤ ꯍꯥꯏꯕ ꯈꯪꯖꯔꯝꯗꯦ꯫ ꯑꯗꯨꯗꯁꯨ ꯅꯠꯇꯅ ꯔꯥꯌꯨꯒꯤ ꯃꯆꯦꯅꯁꯨ ꯑꯉꯥꯡ ꯑꯁꯤ ꯃꯈꯣꯏꯅ ꯀꯤꯗꯅꯦꯞ ꯇꯧꯔꯛꯄꯅꯤ ꯍꯥꯏꯕ ꯈꯪꯂꯝꯗꯦ꯫ ꯑꯗꯨꯅ ꯔꯥꯌꯨꯒꯤ ꯃꯆꯦ ꯑꯗꯨ ꯑꯉꯥꯡ ꯅꯨꯄꯤ ꯃꯆꯥ ꯑꯗꯨꯒ ꯃꯍꯥꯛꯀꯤ ꯀꯥꯗ ꯌꯥꯝꯅ ꯅꯨꯡꯉꯥꯏꯅ ꯁꯥꯟꯅꯗꯨꯅ ꯑꯗꯨꯃꯛ ꯂꯩꯔꯝꯃꯤ꯫ ꯑꯉꯥꯡ ꯅꯨꯄꯤ ꯃꯆꯥ ꯌꯣꯡꯁꯨꯟꯗ ꯃꯈꯣꯏꯁꯤ ꯃꯄꯥꯒꯤ ꯃꯃꯥꯟꯅꯕꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯝꯃꯤ꯫ ꯑꯗꯨꯅ ꯌꯣꯡꯁꯨꯟꯅ ꯔꯥꯌꯨꯒꯤ ꯃꯆꯦꯗ ꯃꯄꯥꯒꯤ ꯃꯃꯥꯟꯅꯕ ꯑꯣꯏꯔꯒ ꯀꯔꯤꯒꯤ ꯑꯁꯨꯛ ꯂꯥꯏꯔꯔꯝꯂꯤꯕꯅꯣ ꯍꯥꯏꯗꯨꯅ ꯍꯪꯂꯝꯃꯤ꯫ ꯃꯗꯨꯗ ꯔꯥꯌꯨꯒꯤ ꯃꯆꯦꯅ ꯃꯍꯥꯛ ꯅꯥꯕꯗ ꯄꯩꯁꯥ ꯌꯥꯝꯅ ꯆꯪꯈꯤꯕꯒꯤꯅꯤ ꯍꯥꯏꯗꯨꯅ ꯈꯨꯝꯂꯝꯃꯤ꯫ ꯑꯉꯥꯡ ꯑꯗꯨꯅꯁꯨ ꯃꯌꯨꯝꯗ ꯃꯄꯥꯗꯤ ꯊꯕꯛ ꯌꯥꯝꯅ ꯆꯤꯟꯃꯟꯕꯅꯤꯅ ꯃꯍꯥꯛꯀ ꯁꯥꯟꯅꯕ ꯐꯪꯗꯕꯗꯨꯗ ꯃꯈꯣꯏ ꯃꯌꯥꯝꯒ ꯁꯥꯟꯅꯃꯤꯟꯅꯕ ꯑꯗꯨꯗ ꯃꯍꯥꯛ ꯍꯔꯥꯎꯖꯔꯝꯃꯤ, ꯅꯨꯡꯉꯥꯏꯅ ꯂꯩꯔꯝꯃꯤ꯫ ꯔꯥꯌꯨꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯇꯨꯅ ꯃꯍꯥꯛꯅ ꯁꯦꯝꯂꯤꯕ ꯅꯣꯡꯊ꯭ꯔꯤ ꯄꯔꯦꯡ ꯑꯗꯨ ꯃꯍꯥꯛ ꯂꯧꯖꯔꯒꯦ ꯃꯍꯥꯛꯀꯤꯔ ꯍꯥꯏꯅ ꯍꯪꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯔꯥꯌꯨꯅ ꯅꯣꯡꯊ꯭ꯔꯤ ꯄꯔꯦꯡ ꯑꯗꯨ ꯑꯉꯥꯡ ꯑꯗꯨꯗ ꯄꯤꯔꯝꯗꯦ꯫ ꯃꯗꯨꯗ ꯅꯨꯄꯤ ꯃꯆꯥꯗꯨ ꯀꯞꯂꯝꯃꯤ꯫ ꯑꯉꯥꯡ ꯑꯗꯨꯒꯤ ꯑꯀꯞꯄꯒꯤ ꯁꯛꯇꯝ ꯑꯗꯨ ꯐꯣꯇꯣ ꯀꯥꯞꯅꯅꯕ ꯍꯣꯠꯅꯔꯝꯃꯤ ꯑꯗꯨꯕꯨ ꯅꯪꯍꯧꯔꯝꯗꯦ꯫ ꯃꯍꯥꯛꯅ ꯐꯣꯇꯣ ꯀꯥꯞꯀꯗꯧꯔꯤꯕꯁꯤ ꯑꯀꯞꯄ ꯑꯉꯥꯡ ꯑꯁꯤꯒꯤ ꯐꯣꯇꯣ ꯑꯁꯤ ꯃꯄꯥꯗ ꯊꯥꯗꯨꯅ ꯄꯩꯁꯥ ꯂꯧꯅꯅꯕ ꯍꯣꯠꯅꯒꯗꯧꯔꯤꯕꯅꯤ꯫ ꯔꯥꯌꯨꯅ ꯀꯣꯏꯇꯥꯟ ꯇꯥꯟꯅꯗꯨꯅ ꯑꯉꯥꯡ ꯑꯗꯨꯒꯤ ꯐꯣꯇꯣ ꯑꯗꯨ ꯀꯥꯞꯂꯝꯃꯤ ꯑꯗꯨꯒ ꯐꯣꯇꯣ ꯀꯥꯞꯄ ꯂꯣꯏꯔꯕ ꯃꯇꯨꯡꯗ ꯃꯍꯥꯛꯀꯤ ꯅꯣꯡꯊ꯭ꯔꯤ ꯄꯔꯦꯡ ꯑꯗꯨꯒ ꯑꯉꯥꯡ ꯅꯨꯄꯤ ꯃꯆꯥꯗꯨꯅ ꯄꯥꯏꯔꯛꯄ ꯂꯥꯏꯙꯕꯤ ꯑꯗꯨꯒ ꯑꯣꯟꯅꯁꯤ ꯍꯥꯏꯔꯝꯃꯤ꯫ ꯂꯥꯏꯙꯕꯤ ꯑꯗꯨꯒꯤ ꯃꯃꯤꯠꯇ ꯑꯃꯁꯨꯡ ꯃꯃꯥꯏꯗ ꯏ ꯇꯥꯕ ꯃꯥꯟꯅꯕ ꯑꯉꯥꯡꯕ ꯃꯆꯨ ꯇꯩꯁꯜꯂꯝꯃꯤ ꯑꯗꯨꯒ ꯂꯥꯏꯙꯕꯤ ꯑꯗꯨꯒꯤ ꯃꯐꯤ ꯃꯔꯣꯟꯁꯨ ꯁꯦꯒꯥꯏꯗꯨꯅ ꯃꯍꯥꯛꯀꯤ ꯃꯄꯥꯗ ꯊꯥꯔꯛꯂꯝꯃꯤ꯫ ꯑꯁꯤꯗꯁꯨ ꯅꯠꯇꯅ ꯌꯣꯡꯁꯨꯟꯒꯤ ꯑꯀꯞꯄ ꯐꯣꯇꯣ ꯑꯗꯨꯁꯨ ꯌꯥꯎꯍꯜꯂꯛꯂꯝꯃꯤ꯫ ꯃꯍꯥꯛꯀꯤ ꯃꯆꯥꯅꯨꯄꯤ ꯃꯈꯣꯏꯅ ꯀꯤꯗꯅꯦꯞ ꯇꯧꯗꯨꯅ ꯊꯝꯂꯦ꯫ ꯑꯉꯥꯡ ꯑꯁꯤꯕꯨ ꯄꯥꯝꯂꯕꯗꯤ 26 ꯃꯤꯂꯤꯌꯟ ꯋꯣꯟ ꯃꯈꯣꯏꯒꯤ ꯃꯈꯨꯠꯇ ꯁꯤꯟꯅꯧ ꯍꯥꯏꯅ ꯏꯕ ꯆꯤꯊꯤ ꯑꯃꯁꯨ ꯌꯥꯎꯔꯛꯂꯝꯃꯤ꯫ ꯔꯥꯌꯨꯅ ꯃꯍꯥꯛꯀꯤ ꯃꯆꯦ ꯍꯥꯟꯅꯒꯨꯝꯅ ꯑꯗꯨꯃꯛ ꯁꯦꯕꯥ ꯇꯧꯕꯤꯔꯝꯃꯤ ꯑꯗꯨꯕꯨ ꯃꯍꯥꯛꯀꯤ ꯃꯥꯏꯊꯣꯡꯗ ꯅꯨꯡꯉꯥꯏꯕꯒꯤ ꯃꯃꯤ ꯑꯃꯗꯤ ꯇꯥꯔꯤ꯫ ꯑꯉꯥꯡ ꯅꯨꯄꯤ ꯃꯆꯥ ꯑꯗꯨ ꯔꯥꯌꯨꯒꯤ ꯃꯆꯦꯅ ꯏꯔꯨꯖꯕꯤꯔꯝꯃꯤ ꯑꯗꯨꯒ ꯃꯁꯝ ꯀꯪꯍꯟꯕꯤꯔꯝꯃꯤ꯫ ꯃꯇꯧ ꯑꯗꯨꯗ ꯅꯨꯄꯤ ꯃꯆꯥ ꯑꯗꯨ ꯌꯥꯝꯅ ꯍꯔꯥꯎꯖꯔꯝꯃꯤ ꯃꯔꯝꯗꯤ ꯃꯍꯥꯛꯀꯤ ꯃꯃꯥꯗꯤ ꯃꯄꯥꯒ ꯈꯥꯏꯅꯈ꯭ꯔꯦ, ꯃꯍꯥꯛꯀꯤ ꯃꯅꯥꯛꯇ ꯂꯩꯇꯦ꯫ ꯑꯉꯥꯡ ꯑꯗꯨꯒꯤ ꯋꯥꯉꯥꯡ ꯑꯗꯨꯗ ꯃꯆꯦꯅ ꯅꯪꯅ ꯄꯥꯝꯂꯕꯗꯤ ꯃꯇꯝ ꯑꯃ ꯍꯦꯛꯇ ꯂꯥꯛꯎ, ꯑꯩꯗꯤ ꯑꯗꯨꯃꯛ ꯁꯪꯗꯨꯅ ꯂꯩ ꯍꯥꯏꯔꯝꯃꯤ꯫ ꯑꯁꯣꯝꯗꯅ ꯅꯨꯄꯤ ꯃꯆꯥ ꯑꯗꯨꯒꯤ ꯃꯄꯥ ꯑꯗꯨ ꯃꯦꯇ꯭ꯔꯣ ꯇꯣꯡꯗꯨꯅ ꯂꯥꯛꯂꯝꯃꯤ꯫ ꯃꯦꯇ꯭ꯔꯣ ꯇꯣꯡꯕꯗꯒꯤ ꯀꯨꯝꯊꯔꯗꯨꯅ ꯕꯁ ꯇꯣꯡꯗꯨꯅ ꯑꯃꯨꯛ ꯂꯥꯛꯂꯒ ꯃꯍꯥꯛꯅ ꯉꯥꯏꯔꯝꯃꯨ ꯍꯥꯏꯕ ꯃꯐꯝ ꯑꯗꯨ ꯌꯧꯔꯛꯈꯤ꯫ ꯃꯐꯝ ꯑꯗꯨ ꯌꯧꯔꯒ ꯐꯣꯟ ꯑꯗꯨ ꯍꯥꯡꯇꯣꯛꯇꯨꯅ ꯌꯦꯡꯂꯨꯕꯗ ꯃꯐꯝ ꯑꯗꯨꯗ ꯅꯃꯥꯏ ꯈꯨꯝꯖꯤꯟꯗꯨꯅ ꯂꯦꯞꯄꯨ ꯍꯥꯏꯗꯨꯅ ꯐꯣꯟꯗ ꯃꯦꯁꯦꯖ ꯊꯥꯔꯛꯂꯝꯃꯤ꯫ ꯃꯦꯁꯦꯖ ꯑꯗꯨ ꯍꯦꯛ ꯄꯥꯔꯨꯕꯗꯒꯤ ꯗꯣꯡꯖꯤꯟ ꯐꯣꯟ ꯑꯗꯨ ꯄꯤꯈꯥꯎꯗ ꯍꯥꯞꯆꯤꯜꯂꯒ ꯃꯈꯨꯠꯅ ꯃꯃꯤꯠꯄꯨ ꯈꯨꯝꯖꯤꯜꯂꯗꯨꯅ ꯅꯣꯟꯊꯗꯨꯅ ꯂꯩꯔꯝꯂꯝꯃꯤ꯫ ꯑꯁꯨꯝꯅ ꯗꯣꯡꯖꯤꯟꯅ ꯁꯨꯠꯀꯦꯁꯇ ꯍꯥꯞꯇꯨꯅ ꯄꯨꯔꯛꯂꯤꯕ ꯄꯩꯁꯥ ꯑꯗꯨꯕꯨ ꯔꯥꯌꯨꯅ ꯄꯨꯗꯨꯅ ꯃꯌꯨꯝꯗ ꯂꯥꯛꯂꯝꯃꯤ꯫ ꯃꯔꯛ ꯑꯁꯤꯗ ꯃꯍꯥꯛꯀꯤ ꯃꯆꯦꯅ ꯃꯍꯥꯛꯀꯤ ꯐꯤꯔꯣꯜ ꯁꯨꯕꯤꯕꯗ ꯃꯍꯥꯛꯀꯤ ꯐꯤꯈꯥꯎꯗ ꯗꯤꯆꯥꯔꯖ ꯁꯥꯔꯇꯤꯐꯤꯀꯦꯠ ꯑꯗꯨ ꯌꯥꯎꯔꯝꯕ ꯊꯦꯡꯅꯈꯤ꯫ ꯃꯗꯨꯗꯒꯤ ꯃꯆꯦꯅ ꯆꯤꯡꯅꯗꯨꯅ ꯃꯤꯉꯣꯟꯗ ꯐꯣꯟ ꯇꯧꯗꯨꯅ ꯍꯟꯗꯛ ꯃꯔꯛ ꯃꯍꯥꯛ ꯊꯕꯛ ꯆꯠꯇꯦ, ꯀꯔꯤ ꯇꯧꯕ ꯌꯥꯎꯔꯕꯒꯦ ꯍꯥꯏꯅ ꯀꯨꯞꯅ ꯍꯪꯂꯝꯃꯤ꯫ ꯍꯧꯖꯤꯛ ꯔꯥꯌꯨ ꯌꯥꯝꯅ ꯍꯔꯥꯎꯅ ꯄꯩꯁꯥ ꯌꯥꯎꯔꯕ ꯁꯨꯠꯀꯦꯁ ꯑꯗꯨ ꯄꯨꯗꯨꯅ ꯃꯌꯨꯝꯗ ꯂꯥꯛꯂꯦ꯫ ꯃꯍꯥꯛ ꯂꯥꯛꯄꯗ ꯅꯨꯄꯤ ꯃꯆꯥ ꯑꯗꯨ ꯇꯤꯚꯤ ꯌꯦꯡꯗꯨꯅ ꯑꯗꯨꯃꯛ ꯁꯥꯟꯅꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯅꯨꯄꯤ ꯃꯆꯥ ꯑꯗꯨꯒ ꯃꯣꯃꯣꯟ ꯅꯣꯛꯇꯨꯅ ꯍꯔꯥꯎꯅ ꯉꯥꯏꯍꯥꯛ ꯁꯥꯟꯅꯃꯤꯟꯅꯔꯕ ꯃꯇꯨꯡꯗ ꯅꯨꯄꯤ ꯃꯆꯥ ꯑꯗꯨꯅ ꯃꯍꯥꯛꯀꯤ ꯐꯨꯔꯤꯈꯥꯎꯗꯒꯤ ꯆꯦꯆꯦꯠ ꯑꯃ ꯂꯧꯊꯣꯛꯇꯨꯅ ꯔꯥꯌꯨꯗ ꯄꯤꯔꯝꯃꯤ꯫ ꯔꯥꯌꯨꯅ ꯆꯦꯆꯦꯠ ꯑꯗꯨ ꯍꯥꯡꯗꯣꯛꯂꯨꯕꯗ ꯃꯆꯦꯅ ꯏꯔꯝꯕ ꯆꯤꯊꯤ ꯑꯣꯏꯔꯝꯃꯤ꯫ ꯆꯤꯊꯤ ꯑꯗꯨꯗ ꯀꯤꯗꯅꯦꯄꯤꯡ ꯍꯥꯏꯕꯁꯤ ꯄ꯭ꯔꯤꯊꯤꯕꯤꯁꯤꯗ ꯈ꯭ꯋꯥꯏꯗꯒꯤ ꯇꯧꯍꯩꯗꯕ ꯊꯕꯛꯅꯤ, ꯅꯪꯅ ꯀꯔꯝꯅ ꯃꯗꯨꯒꯨꯝꯕ ꯊꯕꯛ ꯑꯗꯨ ꯇꯧꯒꯦ ꯈꯜꯂꯨꯔꯤꯕꯅꯣ? ꯅꯨꯄꯤ ꯃꯆꯥ ꯌꯣꯡꯁꯨꯟ ꯑꯗꯨ ꯃꯌꯨꯝꯗ ꯌꯥꯔꯤꯕ ꯃꯈꯩ ꯊꯨꯅ ꯍꯜꯍꯟꯈꯣ ꯍꯥꯏꯗꯨꯅ ꯏꯔꯝꯃꯤ꯫ ꯆꯤꯊꯤ ꯑꯗꯨ ꯍꯦꯛ ꯄꯥꯔꯨꯕꯗꯒꯤ ꯔꯥꯌꯨ ꯄ꯭ꯔꯞ ꯆꯦꯟꯁꯤꯜꯂꯛꯂꯝꯃꯤ꯫ ꯃꯍꯥꯛꯅ ꯆꯦꯟꯁꯤꯜꯂꯛꯄꯗ ꯃꯆꯦꯗꯤ ꯕꯥꯠꯇꯕ ꯃꯅꯨꯡꯗ ꯏꯅ ꯄꯨꯡꯉꯥꯡ ꯉꯥꯡꯗꯨꯅ ꯇꯥꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯍꯥꯛ ꯀꯟꯅꯅꯕ ꯍꯣꯠꯅꯕꯗ ꯃꯍꯥꯛꯀꯤ ꯃꯧꯄ꯭ꯋꯥ ꯑꯁꯤ ꯑꯣꯏꯗꯕ ꯑꯔꯥꯟꯕ ꯊꯕꯛ ꯇꯧꯔꯤ ꯍꯥꯏꯅ ꯈꯟꯖꯔꯨꯕꯗ ꯃꯁꯥ ꯃꯊꯟꯇ ꯉꯥꯛꯄꯤꯕ ꯉꯝꯗ꯭ꯔꯗꯨꯅ ꯃꯈꯨꯗꯥꯡ ꯂꯦꯟꯊꯠꯆꯗꯨꯅ ꯃꯍꯥꯛꯀꯤ ꯃꯆꯦ ꯑꯗꯨ ꯁꯨꯁꯥꯏꯗ ꯇꯧꯗꯨꯅ ꯁꯤꯔꯝꯕꯅꯤ꯫ ꯃꯆꯦꯕꯨ ꯀꯣꯟꯗꯨꯅ ꯔꯥꯌꯨ ꯃꯊꯃꯣꯏ ꯁꯣꯛꯅ ꯀꯞꯆꯔꯝꯃꯤ꯫ ꯃꯆꯦ ꯀꯟꯅꯅꯕ ꯍꯣꯠꯅꯕꯗ ꯃꯍꯥꯛꯀꯤ ꯀꯤꯗꯅꯤꯗ ꯅꯠꯇꯅ ꯂꯩꯖꯔꯝꯕ ꯄꯩꯁꯥ ꯈꯨꯗꯤꯡꯃꯛ ꯃꯤꯅ ꯂꯧꯕꯤꯈꯤꯕꯅꯤ꯫ ꯃꯆꯦꯒꯤ ꯑꯣꯄꯔꯦꯁꯟ ꯇꯧꯅꯅꯕꯒꯤꯗꯃꯛ ꯗꯔꯀꯥꯔ ꯂꯩꯕ ꯄꯩꯁꯥ ꯑꯗꯨ ꯐꯪꯅꯅꯕ ꯍꯣꯠꯅꯕꯗ ꯅꯨꯄꯤ ꯃꯆꯥ ꯑꯗꯨꯕꯨꯁꯨ ꯃꯁꯥ ꯈꯪꯍꯟꯗꯅ ꯀꯤꯗꯅꯦꯞ ꯇꯧꯔꯨꯕꯅꯤ꯫ ꯑꯁꯤ ꯌꯧꯅ ꯍꯣꯠꯅꯖꯔꯕꯁꯨ ꯃꯍꯥꯛꯅ ꯃꯆꯦꯕꯨ ꯀꯟꯕ ꯉꯝꯈꯤꯗꯦ꯫ ꯎꯄꯥꯏ ꯂꯩꯇ꯭ꯔꯕꯗ ꯔꯥꯌꯨꯅ ꯃꯍꯥꯛꯀꯤ ꯃꯆꯦꯒꯤ ꯑꯁꯤꯕ ꯍꯛꯆꯥꯡ ꯑꯗꯨ ꯒꯥꯔꯤꯗ ꯍꯥꯞꯆꯤꯟꯗꯨꯅ ꯃꯍꯥꯛꯅ ꯄꯥꯝꯖꯕ ꯇꯨꯔꯦꯟ ꯇꯣꯔꯕꯥꯟ ꯑꯗꯨ ꯇꯥꯝꯅ ꯄꯨꯔꯛꯂꯝꯃꯤ ꯑꯗꯨꯒ ꯅꯨꯄꯤ ꯃꯆꯥ ꯑꯗꯨꯁꯨ ꯒꯥꯔꯤ ꯃꯅꯨꯡꯗ ꯀꯞꯅ ꯑꯗꯨꯃꯛ ꯇꯣꯡꯗꯨꯅ ꯌꯥꯎꯔꯛꯂꯤ꯫ ꯇꯨꯔꯦꯟ ꯇꯣꯔꯕꯥꯟ ꯑꯗꯨ ꯌꯧꯔꯒ ꯃꯈꯣꯏꯅ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯗ ꯍꯦꯛ ꯁꯥꯟꯅꯈꯤꯕ ꯃꯐꯝ ꯑꯗꯨꯗ ꯃꯆꯦꯒꯤ ꯍꯛꯆꯥꯡ ꯑꯗꯨ ꯊꯝꯂꯒ ꯅꯨꯡ ꯃꯆꯥꯁꯤꯡꯅ ꯂꯣꯟꯁꯤꯟꯗꯨꯅ ꯃꯆꯦꯒꯤ ꯍꯛꯆꯥꯡ ꯑꯗꯨꯕꯨ ꯐꯨꯝꯖꯤꯟꯅꯅꯕ ꯍꯣꯠꯅꯔꯝꯃꯤ꯫ ꯑꯗꯨꯒ ꯇꯟꯖꯥ ꯑꯁꯤꯗ ꯁꯣꯏꯅꯥꯏꯔꯕ ꯃꯤꯃꯥꯟꯅꯗ꯭ꯔꯕ ꯃꯤꯑꯣꯏ ꯑꯃ ꯂꯥꯛꯇꯨꯅ ꯔꯥꯌꯨꯅ ꯃꯆꯦꯒꯤ ꯍꯛꯆꯥꯡ ꯅꯨꯡ ꯃꯆꯥꯁꯤꯡꯅ ꯈꯨꯝꯖꯤꯜꯂꯤꯕ ꯑꯗꯨ ꯂꯧꯊꯣꯛꯅꯕ ꯍꯣꯠꯅꯔꯝꯃꯤ꯫ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯃꯤꯃꯥꯟꯅꯗ꯭ꯔꯕ ꯅꯨꯄꯥ ꯑꯗꯨꯅ ꯒꯥꯔꯤꯗ ꯆꯪꯁꯤꯜꯂꯛꯇꯨꯅ ꯅꯨꯄꯤ ꯃꯆꯥ ꯑꯗꯨꯒꯤ ꯉꯛꯁꯝꯗ ꯁꯤꯔꯤꯕ ꯅꯣꯡꯊ꯭ꯔꯤ ꯄꯔꯦꯡ ꯑꯗꯨ ꯆꯩꯅ ꯀꯣꯠꯊꯣꯛꯇꯨꯅ ꯃꯨꯟꯅꯅꯕ ꯍꯣꯠꯅꯔꯛꯏ꯫ ꯃꯗꯨꯗ ꯅꯨꯄꯤ ꯃꯆꯥ ꯑꯗꯨꯅ ꯂꯥꯎꯔꯛꯄꯗꯒꯤ ꯅꯨꯄꯥ ꯑꯗꯨ ꯑꯃꯨꯛ ꯊꯣꯔꯛꯂꯤ꯫ ꯍꯧꯖꯤꯛ ꯅꯨꯄꯤ ꯃꯆꯥ ꯑꯗꯨꯁꯨ ꯒꯥꯔꯤꯗꯒꯤ ꯀꯨꯝꯊꯔꯛꯇꯨꯅ ꯇꯨꯔꯦꯟ ꯇꯣꯔꯕꯥꯟ ꯑꯗꯨꯗ ꯂꯩꯔꯝꯃꯤ꯫ ꯑꯁꯣꯝ ꯋꯥꯡꯃꯗ ꯔꯥꯌꯨꯅ ꯃꯍꯥꯛꯀꯤ ꯃꯆꯦꯕꯨ ꯅꯨꯡꯁꯤꯡꯅ ꯈꯨꯝꯖꯤꯟꯗꯨꯅ ꯐꯨꯝꯖꯤꯟꯅꯕ ꯍꯣꯠꯅꯔꯤ꯫ ꯃꯍꯥꯛꯅ ꯃꯆꯦ ꯅꯨꯡꯅ ꯐꯨꯝꯖꯤꯟꯅꯕ ꯍꯣꯠꯅꯕꯗꯨ ꯃꯇꯝ ꯌꯥꯝꯅ ꯀꯨꯏꯅ ꯆꯪꯈꯤꯔꯝꯃꯤ꯫ ꯇꯥꯟꯖꯥ ꯑꯁꯤꯗ ꯅꯨꯄꯤ ꯃꯆꯥ ꯑꯗꯨ ꯏꯁꯤꯡꯗ ꯇꯥꯁꯤꯟꯈꯤꯕꯗꯨ
ꯃꯍꯥꯛꯇꯤ ꯃꯅꯥ ꯄꯪꯕꯅꯤꯅ ꯇꯥꯍꯧꯔꯝꯗꯦ ꯃꯥꯒꯤ ꯊꯕꯛ ꯑꯗꯨ ꯂꯣꯏꯔꯒ ꯍꯧꯒꯠꯂꯛꯄꯗꯗꯤ ꯅꯨꯄꯤ ꯃꯆꯥ ꯑꯗꯨ ꯏꯁꯤꯡꯗꯨꯗ ꯏꯔꯥꯛꯁꯤꯟꯗꯨꯅ ꯂꯩꯔꯝꯂꯦ ꯑꯁꯨꯛ ꯊꯦꯟꯕ ꯏꯁꯤꯡ ꯑꯁꯤꯗ ꯑꯉꯥꯡ ꯑꯁꯤ ꯀꯔꯝꯅ ꯏꯔꯥꯛꯅꯔꯤꯕꯅꯣ ꯍꯥꯏꯕꯗꯨ ꯔꯥꯌꯨ ꯒ꯭ꯌꯥꯟ ꯇꯥꯔꯕ ꯉꯝꯂꯝꯗꯦ ꯀꯣꯟꯅꯊꯪꯗꯗꯤ ꯃꯉꯣꯟꯗ ꯊꯦꯟꯖꯕꯒꯤ ꯋꯥꯅꯤ ꯑꯉꯥꯡ ꯑꯗꯨꯗꯗꯤ ꯏꯔꯦꯞ ꯐꯪꯗꯕꯅꯤ ꯍꯥꯏꯕꯁꯤ ꯀꯣꯟꯅ ꯒ꯭ꯌꯥꯟ ꯂꯥꯛꯂꯝꯃꯤ ꯃꯊꯪꯒꯤꯁꯤꯗ ꯇꯨꯔꯦꯟ ꯇꯣꯔꯕꯥꯟ ꯑꯗꯨꯗ ꯄꯨꯂꯤꯁ ꯃꯌꯥꯝ ꯑꯃ ꯀꯣꯏꯁꯤꯟꯗꯨꯅ ꯀꯣꯏꯊꯤ ꯊꯤꯕ ꯍꯨꯝꯕꯒꯤ ꯊꯕꯛ ꯆꯠꯊꯔꯝꯃꯤ ꯑꯗꯨꯒ ꯑꯉꯥꯡ ꯑꯗꯨꯒꯤ ꯃꯄꯥ ꯗꯣꯡꯖꯤꯟꯁꯨ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯝꯃꯤ ꯃꯆꯥ ꯀꯤꯗꯅꯦꯞ ꯇꯧꯈ꯭ꯔꯕ ꯃꯇꯨꯡ ꯄꯩꯁꯥ ꯆꯨꯞꯄꯤ ꯂꯧꯈ꯭ꯔꯕ ꯃꯇꯨꯡꯗ ꯃꯆꯥꯅꯨꯄꯤ ꯑꯗꯨ ꯁꯤꯅ ꯐꯪꯕ ꯑꯗꯨꯗ ꯗꯣꯡꯖꯤꯟ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯁꯥꯎꯔꯝꯃꯤ ꯋꯥꯔꯝꯃꯤ ꯑꯗꯨꯒ ꯄꯦꯟꯗꯕꯅ ꯄꯤꯛ ꯊꯜꯂꯝꯃꯤ ꯀꯦꯁ ꯑꯁꯤ ꯏꯟꯚꯦꯁꯇꯤꯒꯦꯁꯟ ꯇꯧꯒꯗꯧꯔꯤꯕ ꯄꯨꯂꯤꯁ ꯑꯣꯐꯤꯁꯥꯔ ꯑꯗꯨꯅ ꯗꯣꯡꯖꯤꯟꯕꯨ ꯚꯦꯟ ꯃꯅꯨꯡꯗ ꯄꯨꯁꯤꯜꯂꯒ ꯅꯥꯒꯤ ꯌꯦꯛꯅꯕ ꯂꯩꯈꯤꯕ꯭ꯔꯥ ꯍꯥꯏꯅ ꯍꯪꯂꯝꯃꯤ ꯃꯗꯨꯗ ꯗꯣꯡꯖꯤꯟꯅ ꯑꯩꯅ ꯈꯟꯖꯕꯗ ꯄꯨꯟꯁꯤ ꯑꯁꯤ ꯌꯥꯝꯅ ꯆꯝꯅ ꯊꯃꯣꯏ ꯁꯦꯡꯅ ꯍꯤꯡꯖꯕ꯭ꯔꯥ ꯍꯥꯏꯅ ꯈꯟꯕꯅꯤ ꯍꯥꯏꯅ ꯈꯨꯝꯂꯝꯃꯤ ꯃꯈꯥ ꯇꯥꯕ ꯋꯥꯍꯪ ꯑꯣꯏꯅ ꯅꯪꯒꯤ ꯑꯄꯨꯟꯕ ꯄꯩꯁꯥ ꯀꯌꯥ ꯂꯩꯕꯒꯦ ꯍꯥꯏꯗꯨꯅ ꯍꯪꯂꯝꯃꯤ ꯃꯗꯨꯗ ꯗꯣꯡꯖꯤꯟꯅ ꯃꯍꯥꯛꯀꯤ ꯍꯧꯈ꯭ꯔꯕ ꯄꯨꯟꯁꯤꯒꯤ ꯋꯥꯔꯤ ꯃꯇꯦꯛ ꯑꯃ ꯂꯤꯔꯝꯃꯤ ꯃꯍꯥꯛ ꯑꯁꯤ ꯑꯍꯥꯟꯕꯗ ꯌꯥꯝꯅ ꯂꯥꯏꯔꯔꯝꯃꯤ ꯑꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯍꯥꯛꯀꯤ ꯅꯨꯄꯤꯅ ꯐꯥꯎꯕ ꯃꯍꯥꯛ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈꯤꯕꯅꯤ ꯀꯣꯟꯅꯊꯪꯗ ꯃꯍꯥꯛꯅ ꯀꯝꯄꯅꯤ ꯃꯆꯥ ꯑꯃ ꯍꯧꯗꯣꯛꯇꯨꯅ ꯄꯩꯁꯥ ꯈꯔ ꯄꯥꯏꯔꯛꯄꯅꯤ ꯍꯥꯏꯗꯨꯅ ꯈꯨꯝꯂꯝꯃꯤ ꯅꯆꯥ ꯐꯥꯈ꯭ꯔꯦ ꯍꯥꯏꯔꯒ ꯀꯔꯤꯒꯤꯗꯃꯛ ꯄꯨꯂꯤꯁꯇ ꯄꯥꯎ ꯄꯤꯗꯕꯅꯣ ꯍꯥꯏꯅ ꯍꯪꯕꯗꯨꯗ ꯗꯣꯡꯖꯤꯟꯅ ꯄꯩꯁꯥ ꯄꯤꯔꯕ ꯃꯇꯨꯡꯗ ꯑꯉꯥꯡꯁꯤꯡ ꯇꯦꯛꯇ ꯀꯥꯏꯗꯨꯅ ꯍꯜꯂꯛꯄ ꯀꯌꯥ ꯑꯃ ꯌꯥꯎꯈꯤ ꯑꯗꯨꯒ ꯄꯨꯂꯤꯁꯇ ꯄꯥꯎ ꯄꯤꯔꯕꯗꯤ ꯑꯁꯣꯏ ꯑꯉꯥꯝ ꯊꯣꯛꯀꯗ꯭ꯔꯥ ꯀꯤꯕꯒꯤꯅꯤ ꯍꯥꯏꯅ ꯈꯨꯝꯂꯛꯂꯝꯃꯤ ꯇꯟꯖꯥ ꯑꯁꯤꯗ ꯄꯨꯂꯤꯁ ꯄꯥꯔꯁꯣꯅꯦꯜ ꯑꯃ ꯆꯪꯂꯛꯇꯨꯅ ꯑꯄꯤꯛꯄ ꯑꯉꯥꯡ ꯌꯣꯡꯁꯨꯟꯒꯤ ꯐꯣꯟ ꯑꯗꯨ ꯃꯈꯣꯏꯅ ꯁꯤꯖꯤꯟꯅꯕ ꯃꯥꯜꯂꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯝꯃꯤ ꯃꯇꯥꯡ ꯑꯁꯤꯗ ꯅꯤꯡꯁꯤꯡꯕ ꯌꯥꯕꯗꯤ ꯑꯉꯥꯡ ꯃꯆꯥ ꯑꯣꯏꯖꯔꯕꯁꯨ ꯄꯩꯁꯥ ꯄꯥꯏꯕ ꯃꯄꯥꯅ ꯃꯍꯥꯛꯀꯤꯗꯃꯛ ꯐꯣꯟ ꯑꯃ ꯂꯩꯕꯤꯈꯤꯕꯅꯤ ꯄꯨꯂꯤꯁ ꯑꯗꯨꯅ ꯃꯈꯥ ꯇꯥꯅꯗꯨꯅ ꯐꯣꯟ ꯅꯝꯕꯔ ꯑꯗꯨ ꯐꯣꯟ ꯇꯧꯕꯗ ꯄꯥꯏꯔꯛꯇ꯭ꯔꯦ ꯑꯗꯨꯒ ꯐꯣꯟ ꯑꯗꯨꯒꯤ ꯂꯣꯀꯦꯁꯟ ꯇ꯭ꯔꯦꯁ ꯇꯧꯕꯁꯨ ꯉꯝꯗꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯝꯃꯤ ꯑꯗꯨꯒ ꯃꯄꯥꯗ ꯑꯣꯟꯁꯤꯟꯗꯨꯅ ꯐꯣꯟ ꯅꯝꯕꯔ ꯑꯗꯨ ꯅꯆꯥꯅꯨꯄꯤꯒꯤꯔ ꯍꯥꯏꯅ ꯍꯪꯂꯝꯃꯤ ꯉꯥꯏꯍꯥꯛ ꯌꯦꯡꯂꯕ ꯃꯇꯨꯡꯗ ꯌꯥꯝꯅ ꯇꯞꯅ ꯗꯣꯡꯖꯤꯟꯅ ꯐꯣꯟ ꯑꯁꯤ ꯃꯃꯥꯅ ꯃꯍꯥꯛ ꯆꯠꯂꯝꯗꯥꯏꯗ ꯃꯉꯣꯟꯗ ꯄꯤꯔꯝꯕꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯂꯝꯃꯤ ꯃꯊꯪꯒꯤ ꯁꯤꯟꯗ ꯌꯣꯁꯨꯟꯒꯤ ꯑꯁꯤꯕ ꯍꯛꯆꯥꯡ ꯑꯗꯨ ꯄꯣꯁꯃꯣꯔꯇꯦꯝ ꯇꯧꯔꯤ ꯄꯣꯁꯃꯣꯔꯇꯦꯝ ꯇꯧꯕ ꯑꯗꯨꯗ ꯃꯍꯥꯛꯀꯤ ꯑꯄꯣꯛꯄ ꯃꯄꯥꯁꯨ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯤ ꯃꯆꯥꯅꯨꯄꯤꯒꯤ ꯍꯛꯆꯥꯡ ꯄꯣꯁꯃꯣꯔꯇꯦꯝ ꯇꯧꯔꯛꯄ ꯑꯗꯨꯗ ꯃꯄꯥ ꯑꯗꯨ ꯌꯦꯡꯕ ꯉꯝꯂꯝꯗꯦ ꯃꯊꯃꯣꯏ ꯀꯥꯏꯔꯝꯃꯤ ꯃꯆꯥꯅꯨꯄꯤ ꯀꯥꯏꯅꯕꯒꯤ ꯃꯩꯁꯥ ꯂꯥꯡꯗꯨꯅ ꯀꯞꯇꯨꯅ ꯐꯝꯂꯤꯕ ꯗꯣꯡꯖꯤꯟꯗ ꯄꯨꯂꯤꯁ ꯑꯣꯐꯤꯁꯥꯔ ꯑꯗꯨꯅ ꯆꯪꯁꯤꯜꯂꯛꯇꯨꯅ ꯃꯍꯥꯛꯀꯤ ꯃꯆꯥꯅꯨꯄꯤꯗꯒꯤ ꯐꯪꯕ ꯆꯦꯖꯦꯠ ꯑꯃ ꯄꯨꯊꯣꯛꯇꯨꯅ ꯅꯨꯄꯤꯒꯤ ꯍꯦꯟꯔꯥꯏꯇꯤꯡ ꯃꯥꯜꯂꯤ ꯅꯍꯥꯛ ꯎꯈ꯭ꯔꯕ꯭ꯔꯥ ꯈꯪꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯪꯂꯝꯃꯤ ꯑꯗꯨꯕꯨ ꯗꯣꯡꯖꯤꯟꯅꯗꯤ ꯀꯔꯤꯁꯨ ꯈꯨꯝꯂꯝꯗꯦ ꯃꯊꯪꯒꯤ ꯁꯤꯟꯗ ꯌꯣꯡꯆꯤꯟꯒꯤ ꯊꯋꯥꯏ ꯌꯥꯎꯗ꯭ꯔꯕ ꯍꯛꯆꯥꯡ ꯑꯗꯨ ꯄꯣꯂꯣꯏꯔꯝꯃꯤ ꯃꯍꯥꯛꯀꯤ ꯈꯥꯏꯅꯈ꯭ꯔꯕꯤ ꯃꯃꯥꯁꯨ ꯃꯐꯝ ꯑꯗꯨꯗ ꯂꯥꯛꯇꯨꯅ ꯇꯦꯡꯊꯥꯕ ꯌꯥꯎꯔꯔꯤ ꯃꯆꯥꯒꯤ ꯃꯩꯅ ꯉꯥꯎꯔꯕ ꯗꯣꯡꯖꯤꯟ ꯃꯍꯥꯛꯀꯤ ꯃꯌꯨꯝꯗ ꯐꯃꯨꯡꯗ ꯐꯥꯎꯕ ꯇꯨꯝꯅꯤ ꯈꯪꯗꯗꯨꯅ ꯁꯣꯐꯥꯗ ꯇꯨꯝꯂꯝꯃꯤ ꯃꯍꯥꯛꯅ ꯃꯤꯀꯞ ꯊꯣꯛꯂꯛꯄꯗ ꯃꯍꯥꯛꯀꯤ ꯃꯆꯥꯅꯨꯄꯤꯒ ꯀꯥꯞꯃꯤꯟꯅꯈꯤꯕ ꯐꯣꯇꯣ ꯑꯗꯨ ꯃꯍꯥꯛꯅ ꯊꯋꯥꯏ ꯇꯥꯅ ꯌꯦꯡꯖꯔꯝꯃꯤ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡꯗ ꯑꯃꯨꯛ ꯑꯣꯟꯁꯤꯜꯂꯛꯄꯗ ꯌꯥꯝꯅ ꯉꯛꯄ ꯑꯣꯏꯅ ꯐꯣꯇꯣ ꯑꯗꯨꯗ ꯃꯍꯥꯛꯀꯤ ꯃꯆꯥꯅꯨꯄꯤ ꯑꯗꯨ ꯌꯥꯎꯔꯝꯗ꯭ꯔꯦ ꯑꯗꯨꯒ ꯃꯍꯥꯛꯅ ꯅꯥꯀꯟꯗ ꯑꯣꯟꯊꯣꯔꯛꯄꯗ ꯅꯨꯄꯤ ꯃꯆꯥ ꯑꯗꯨ ꯃꯐꯤ ꯃꯔꯣꯟ ꯄꯨꯝꯅꯃꯛ ꯏꯁꯤꯡꯗ ꯄꯨꯡꯆꯣꯠ ꯆꯣꯠꯇꯨꯅ ꯂꯦꯞꯄꯗꯨ ꯃꯍꯥꯛꯅ ꯎꯔꯝꯃꯤ ꯇꯧꯕꯒꯤꯗꯤ ꯃꯍꯥꯛꯅ ꯎꯔꯤꯕꯁꯤ ꯃꯍꯥꯛꯀꯤ ꯋꯥꯈꯜꯗ ꯃꯆꯥꯅꯨꯄꯤ ꯑꯗꯨ ꯂꯥꯛꯄ ꯑꯣꯏꯅ ꯎꯖꯕꯅꯤ ꯇꯞꯅ ꯆꯪꯁꯤꯟꯗꯨꯅ ꯃꯆꯥꯅꯨꯄꯤꯕꯨ ꯃꯍꯥꯛꯅ ꯆꯦꯖꯦꯠ ꯀꯣꯟꯁꯤꯟꯖꯔꯝꯃꯤ ꯑꯗꯨꯒ ꯑꯉꯥꯡ ꯅꯨꯄꯤ ꯃꯆꯥ ꯑꯗꯨꯅꯁꯨ ꯃꯄꯥꯕꯨ ꯌꯥꯝꯅ ꯅꯨꯡꯁꯤꯅ ꯀꯣꯜꯂꯝꯃꯤ ꯑꯗꯨꯒ ꯌꯥꯝꯅ ꯊꯃꯣꯏ ꯁꯣꯛꯅꯤꯡꯉꯥꯏ ꯑꯣꯏꯕ ꯃꯑꯣꯡꯗ ꯕꯕꯥ ꯅꯪꯅ ꯀꯔꯤꯒꯤꯗꯃꯛ ꯑꯩꯕꯨ ꯌꯥꯝꯅ ꯉꯟꯅ ꯏꯔꯣꯏꯕ ꯇꯝꯕꯤꯔꯝꯗ꯭ꯔꯤꯕꯅꯣ ꯍꯥꯏꯗꯨꯅ ꯍꯥꯏꯔꯝꯃꯤ ꯇꯁꯦꯡꯕꯗꯤ ꯁꯤꯟ ꯑꯁꯤꯗ ꯎꯠꯂꯤꯕꯁꯤ ꯗꯣꯡꯖꯤꯟꯅ ꯃꯍꯥꯛꯀꯤ ꯋꯥꯈꯜꯗ ꯃꯆꯥꯅꯨꯄꯤꯕꯨ ꯏꯔꯣꯏꯕ ꯉꯟꯅ ꯇꯝꯕꯤꯔꯝꯂꯕꯗꯤ ꯀꯥꯏꯅꯔꯝꯃꯣꯏ ꯍꯥꯏꯅ ꯈꯟꯖꯕ ꯁꯤꯟ ꯑꯗꯨꯅꯤ ꯅꯤꯡꯖꯕ ꯄꯨꯝꯅꯃꯛ ꯀꯥꯏꯔꯕ ꯑꯗꯨꯒ ꯍꯤꯡꯅꯤꯡꯕꯒꯤ ꯑꯁꯥ ꯌꯥꯎꯗꯕ ꯅꯨꯄꯥ ꯑꯃꯒꯨꯝꯅ ꯗꯣꯡꯖꯤꯟ ꯃꯍꯥꯛꯀꯤ ꯌꯨꯝꯗ ꯐꯝꯂꯤ ꯑꯗꯨꯒ ꯃꯍꯥꯛꯀꯤ ꯌꯨꯝ ꯑꯗꯨ ꯂꯣꯏꯁꯤꯟꯃꯤꯟꯅꯕ ꯀꯅꯥꯁꯨ ꯂꯩꯇꯕ ꯑꯃꯒꯨꯝꯅ ꯄꯨꯡꯆꯥꯏ ꯆꯥꯏꯔꯦ ꯃꯍꯥꯛꯀꯤ ꯃꯅꯥꯛꯇ ꯏꯟꯚꯦꯁꯇꯤꯒꯦꯇꯤꯡ ꯑꯣꯐꯤꯁꯥꯔ ꯑꯗꯨꯁꯨ ꯐꯝꯂꯤ ꯑꯗꯨꯒ ꯃꯉꯣꯟꯗ ꯏꯟꯚꯦꯂꯞ ꯑꯃ ꯗꯣꯡꯖꯤꯟꯅ ꯄꯤꯔꯝꯃꯤ ꯏꯟꯚꯦꯂꯞ ꯑꯗꯨ ꯍꯥꯡꯇꯣꯛꯂꯨꯕꯗ ꯄꯩꯁꯥ ꯃꯌꯥꯝ ꯑꯃ ꯌꯥꯎꯔꯝꯃꯤ ꯑꯗꯨꯒ ꯗꯣꯡꯖꯤꯟꯅ ꯃꯈꯥ ꯇꯥꯗꯨꯅ ꯍꯥꯏꯔꯝꯃꯤ ꯑꯩꯒꯤ ꯀꯝꯄꯅꯤ ꯌꯣꯟꯊꯣꯛꯈ꯭ꯔꯦ ꯑꯗꯨꯒ ꯑꯩꯒꯤ ꯌꯨꯝ ꯑꯁꯤꯁꯨ ꯍꯧꯖꯤꯛ ꯌꯣꯜꯂꯤꯕꯅꯤ ꯑꯩꯒꯤ ꯂꯩꯖꯕ ꯄꯨꯝꯅꯃꯛ ꯅꯪꯉꯣꯟꯗ ꯄꯤꯔꯕꯅꯤ ꯃꯤꯍꯥꯠꯄ ꯑꯁꯤ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯐꯥꯗꯕ ꯌꯥꯗꯕꯅꯤ ꯄꯨꯂꯤꯁ ꯑꯣꯐꯤꯁꯥꯔ ꯑꯃꯁꯨꯡ ꯃꯍꯥꯛꯀꯤ ꯖꯨꯅꯤꯌꯔꯁꯤꯡ ꯑꯗꯨ ꯍꯧꯖꯤꯛ ꯔꯥꯌꯨꯒꯤ ꯃꯌꯨꯝꯗ ꯂꯥꯛꯂꯝꯃꯤ ꯑꯗꯨꯕꯨ ꯔꯥꯌꯨꯗꯤ ꯊꯧꯗꯣꯛ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯃꯍꯥꯛꯀꯤ ꯃꯌꯨꯝ ꯑꯗꯨ ꯍꯣꯡꯗꯣꯛꯈ꯭ꯔꯕꯅꯤ ꯑꯗꯨꯅ ꯃꯐꯝ ꯑꯗꯨꯗ ꯄꯣꯠꯆꯩ ꯍꯣꯡꯗꯣꯛꯈꯤꯕꯒꯤ ꯐꯠꯇꯕ ꯄꯣꯠꯆꯩ ꯈꯔ ꯂꯩꯍꯧꯕ ꯅꯠꯇꯅ ꯀꯔꯤꯁꯨ ꯐꯪꯂꯝꯗꯦ ꯑꯗꯨꯒ ꯃꯈꯣꯏꯅ ꯃꯈꯥ ꯇꯥꯅ ꯍꯪꯂꯨꯕꯗ ꯃꯐꯝ ꯑꯁꯤꯗ ꯃꯆꯤꯟ ꯃꯧꯄ꯭ꯋꯥ ꯈꯛꯇꯃꯛ ꯂꯩꯔꯝꯃꯤ ꯑꯗꯨꯒ ꯍꯧꯖꯤꯛ ꯃꯈꯣꯏ ꯀꯗꯥꯏꯗ ꯆꯠꯈ꯭ꯔꯕꯒꯦ ꯍꯥꯏꯕꯗꯨ ꯈꯪꯂꯝꯗꯦ ꯍꯦꯛ ꯌꯦꯡꯕꯗ ꯃꯆꯤꯟ ꯃꯧꯄ꯭ꯋꯥ ꯑꯗꯨꯗ ꯃꯈꯣꯏꯅ ꯀꯔꯤꯁꯨ ꯆꯤꯡꯅꯅꯤꯡꯉꯥꯏ ꯑꯣꯏꯕꯒꯤ ꯃꯃꯤ ꯎꯔꯝꯗꯦ ꯑꯗꯨꯅ ꯃꯐꯝ ꯑꯗꯨ ꯊꯥꯗꯣꯛꯇꯨꯅ ꯃꯈꯣꯏ ꯆꯠꯈ꯭ꯔꯦ ꯗꯣꯡꯖꯤꯟꯅ ꯃꯍꯥꯛꯀꯤ ꯃꯈꯨꯠ ꯑꯁꯣꯛꯄ ꯑꯗꯨ ꯎꯔꯛꯄꯗ ꯄꯨꯂꯤꯁ ꯑꯣꯐꯤꯁꯥꯔ ꯑꯗꯨꯅ ꯃꯍꯥꯛꯀ ꯈꯠꯅꯈꯤꯕ ꯃꯤ ꯂꯩꯕ꯭ꯔꯥ ꯍꯥꯏꯅ ꯍꯪꯕꯗꯨ ꯅꯤꯡꯁꯤꯡꯂꯛꯂꯝꯃꯤ ꯑꯗꯨꯅ ꯃꯍꯥꯛꯀ ꯈꯠꯅꯈꯤꯕ ꯁꯥꯎꯅꯈꯤꯕ ꯄꯤꯡꯒꯤ ꯃꯌꯨꯝꯗ ꯄꯨꯂꯤꯁ ꯑꯣꯐꯤꯁꯥꯔ ꯑꯗꯨꯒ ꯗꯣꯡꯖꯤꯟꯒ ꯄꯨꯟꯅ ꯂꯥꯛꯃꯤꯟꯅꯔꯝꯃꯤ ꯃꯈꯣꯏꯅ ꯊꯣꯡ ꯑꯗꯨ ꯍꯥꯡꯇꯣꯛꯇꯨꯅ ꯆꯪꯂꯨꯕꯗꯗꯤ ꯌꯥꯝꯅ ꯊꯃꯣꯏ ꯀꯥꯏꯅꯤꯡꯉꯥꯏ ꯑꯣꯏꯕ ꯁꯤꯟ ꯑꯃ ꯎꯔꯝꯃꯤ ꯂꯩꯇ ꯂꯥꯏꯔꯕꯅ ꯉꯥꯎꯔꯕ ꯄꯤꯡ ꯑꯃꯁꯨꯡ ꯃꯍꯥꯛꯀꯤ ꯏꯃꯨꯡ ꯃꯅꯨꯡ ꯃꯍꯥꯛꯀꯤ ꯅꯨꯄꯤ ꯑꯗꯨꯒ ꯃꯆꯥ ꯑꯍꯨꯝ ꯑꯗꯨꯗ ꯋꯥꯟꯊꯗꯨꯅ ꯇꯥꯗꯨꯅ ꯂꯩꯔꯝꯃꯤ ꯃꯍꯥꯛꯀꯤ ꯏꯃꯨꯡ ꯑꯗꯨꯁꯨ ꯖꯒꯥ ꯈꯨꯗꯤꯡꯃꯛꯇ ꯅꯣꯡ ꯌꯨꯔꯝꯃꯤ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯃꯤꯑꯣꯏ ꯄꯨꯟꯅ ꯍꯨ ꯊꯛꯇꯨꯅ ꯁꯤꯟꯃꯤꯟꯅꯅꯕ ꯍꯣꯠꯅꯔꯝꯕꯅꯤ ꯗꯣꯡꯖꯤꯟꯅ ꯆꯪꯁꯤꯟꯗꯨꯅ ꯌꯦꯡꯂꯨꯕꯗ ꯑꯉꯥꯡ ꯑꯃꯗꯤ ꯁꯣꯔ ꯍꯣꯟꯕ ꯊꯦꯡꯅꯔꯝꯃꯤ ꯑꯗꯨꯅ ꯃꯈꯣꯏꯅ ꯑꯉꯥꯡ ꯑꯗꯨꯕꯨ ꯄꯣꯗꯨꯅ ꯍꯣꯁꯄꯤꯇꯥꯜ ꯇꯥꯅ ꯄꯨꯔꯛꯂꯝꯃꯤ ꯑꯗꯨꯕꯨ ꯗꯣꯛꯇꯔꯅ ꯑꯉꯥꯡ ꯑꯁꯤ ꯄꯨꯔꯛꯄ ꯈꯔ ꯊꯦꯡꯈ꯭ꯔꯦ ꯈꯔ ꯉꯟꯅ ꯂꯥꯛꯂꯝꯂꯕꯗꯤ ꯀꯜꯂꯝꯕꯁꯨ ꯌꯥꯕꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯂꯝꯃꯤ
Pulisingna Rayugi Madu Kashing and Ngai late behind and Takrabusu, Dongjin now lacked on Amuhana Yenglami. Mahana Quajatuna Yenglo Matunda, Matanopi photo Tarakibadu, Amuputo Yenlami. Matanopi photo that background with Walla Duga, Rayugi Mayungi Walla Siga, Chapmanami. Tanjasi the Dongjin the Tangamakadagi, radio Konglapo Tarami. Radio announcer Aduna postcard Adu Paturaglami. Is a Kalibanu Maming Rayugawi, Magasi, Manapangmani. Listener mayamda makata aduna thani mamangda magi mache nare haiduna postcard city tharakla manupa aduni haina hairami. Mahana hujik tharakliba postcard adu makata na patora aduna magi mache hujik laikidre magi mache adu mahana hatpani aduga magi punchi asi hujik meaning leitre art leitre haiduna su irami. Postcard adu patopa loira matungda rayu amusung atawa singi puning themjinba oina announcer aduna adumna khanba hawade dagi nachegi thawai aduna nangbu nongtaktagi atiyadagi yengduna leiri nang adumna tawuduna chena kesu pamno loi haiduna hairami. Announcer aduna makata aduna aina hariba singsi nang tabu ngamloi haiba ai khangi adubu ai amusung radio tariba mayamna nangi damak khuramjari kanagumna mahapu khangbirabadi aina haijariba wafum asi mahapu khanghanbiu haiduna radio broadcast aduda sadoraklami. Radio ki program adu tarubadagi Dongjin hojik radio announcer adugi manakta laglami. Announcer aduna postcard ta tharakpa rayu amusung magi Machegi punna yekminnaba pending sing adu ulami aduga mahana masi phajai haiduna thamjanbani haiduna hairami. Announcer nupi aduna khara chingnarap tawna Dongjin da nupa si wa sengma kidnapper dura haiduna hanglami. Magi painting adu munna yenglubada nupa muna si wakchang ama pumjinbagumna uri aduga khara chatholaga anupi machabagi asi wakchang ama isingda ichenda tawbagumna yekli madu urubadagi rayu asi asengma mihatpani haibadu Dongjin na khangre. Hojik Dongjin maki machanupi asi wakchang phangba jaga aduda amuk laglam. Mana turel adu langthoklaba matungda painting aduda yekleba mafam adumakta laglami aduga mafam aduda leiba nung masasing adu lawthoktuna isingda shetpi asum sanarami. Nungsing adu matang amani lawthoklubadagidi nungsing aduna khanjinduna phumjinduna thamlamliba rayugi machegi asi wakchang adu mangna uraklami. Nungsing adu makata na khotoklubada nongtri pareng adu su yawba thengnarami. Nongtri pareng adu hek ubaga maki machanupi kidnap tawada tharakiba photo adu hangtoktuna yenglami. Machanupi na siriba nongtri pareng aduga asi wakchang adu manakta leiramliba nongtri pareng aduga chap manarami. Aduga mahangna nungsing adu lawthokpada mamangda yawkhiba soinaiba nupa adu su yawraklami. Hariba nupa asi rayuna maki mache phumjinba matamda nung kotokpa yawkhiba bisak aduni. Nupa asi soinaijarabasu mongonda hanglubadagi rayugi garigi machu amusung garigi number khangba ngamlami. Somdana rayu amusung maki girlfriend Youngminna organ trafficker singadugi number thiduna pau phonanaba honarami. Mangondagi kidney paisasu punna lawthokphikhiba aduga mahapu mihatpasu tahalauba misak singadugi mathakta rayuna laman khungge khanbagidamang makhoiba amuk hana thirakmani. Aduga police officer aduna Dongjin da phone toroktuna autopsy gi haibadi postmortem gi report adu lagle aduga nupi adu karigumba siramdaba thoklabasu kuina henglaroi maramni mak kidney animak fail oire haiduna hairami. Police aduna mak hospital su chatuna thiure adubu hospital ta phangpo report ki matungina nupi adugi kidney transplant townabagi damang branded oiba misak amadagi kidney phanglabani adu moina mak makoida paisa leiramloi haiduna police officer aduna hairami. Hojik makoi investigation gi matungina rayu si asengma kidnapper aduni aduga mahangna maram oiraga machanupi du laikhidabani haibasu senglami. Tasengbadi rayuna ngang adu hatke yauna hatpanate irak sanduna sibani haibasi police officer amasung Dongjin su khanglibani. Aduna police officer aduna rayuda kari action lawgadage haina hanglubada Dongjinna magi machanupi kaina khibagi laman khumboina mako hatokro hairami. Matang isinda rayugi girlfriend Youngmin makuta angang baturkula amu paidno lambida lelami. Ngaike matung damaki manakta amuba gari ama thojulami aduga gari michel du leitharakpa matamda sticker nablamba organ trafficker sing anupani du oirami. Makoina Youngmin bu nupi dugi manakta puraklami aduga Youngminna wari sanaba loira matungda hoi ei pisa adu hayeng arrange tawrage aduga phone tawrage haraga mafum adu thadoktuna chatkri. Mana mafum sida lakpagi maramdi makoigi mafum kadaiduna khangtokpa lakpani. Hojik organ trafficker nupa adu cake ki dukan amadi cake ama lerami aduga ice mayam amma hafanduna packing tawraga maki ka aduda laglami. Bahana ka gi thong adu hangtolaga changi tawu mikup aduda rayuna maninglomdagi baseball bat ama pairaga laga nupa adu lukhamda thomlami. Kudaka nupa adu wan thaduna takri. Thong adu hangtolaga changlakpa matamda hana mahaka thengnakiba nupi aduga nupa adu lerami. Makota baseball bat adu pairaduna makoigi manaka tamna share adu kumtharaglami. Mafam aduda leiramliba nupa adu mijauni rayuwa yengnabada mahana yamna jawba heli aduna rayuwa mahana marks metuna thangkalami adubu rayuna mamon tawraga mahana pairakpa thangadura maki marks amna thilami.
ꯊꯥꯡ ꯑꯗꯨ ꯔꯥꯌꯨꯅ ꯑꯃꯨꯛ ꯁꯠꯇꯣꯛꯄꯗ ꯃꯉꯛꯁꯝꯗ ꯏ ꯀꯥꯞꯊꯣꯔꯛꯂꯝꯃꯤ ꯊꯣꯡꯖꯤꯟꯗ ꯇꯥꯍꯧꯔꯤꯕ ꯅꯨꯄꯥ ꯑꯗꯨ ꯔꯥꯌꯨꯅ ꯃꯈꯣꯡ ꯄꯥꯏꯗꯨꯅ ꯁ꯭ꯇꯤꯌꯔ ꯑꯗꯨꯗ ꯁꯣꯔꯣ ꯁꯣꯔꯣ ꯆꯤꯡꯊꯔꯛꯂꯝꯃꯤ ꯅꯨꯄꯤ ꯑꯗꯨꯒꯤ ꯃꯃꯥꯡꯃꯛꯇꯗ ꯃꯍꯥꯛꯅ ꯄꯥꯏꯔꯤꯕ ꯕꯦꯁꯕꯣꯜꯒꯤ ꯕꯦꯠ ꯑꯗꯨꯅ ꯅꯨꯄꯥ ꯑꯗꯨꯒꯤ ꯃꯀꯣꯛꯇ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯊꯣꯝꯂꯝꯃꯤ ꯃꯗꯨ ꯎꯕꯗ ꯅꯨꯄꯤ ꯑꯗꯨꯅ ꯃꯈꯨꯠꯇ ꯃꯤ ꯑꯣꯄꯔꯦꯁꯟ ꯇꯧꯅꯅꯕ ꯊꯥꯡ ꯃꯆꯥ ꯑꯗꯨ ꯄꯥꯏꯗꯨꯅ ꯇꯞꯅ ꯆꯪꯁꯤꯜꯂꯛꯂꯝꯃꯤ ꯑꯗꯨꯕꯨ ꯔꯥꯌꯨꯅ ꯅꯨꯄꯤ ꯑꯗꯨꯗꯁꯨ ꯃꯤꯅꯨꯡꯁꯤ ꯎꯠꯄꯤꯔꯝꯗꯦ ꯃꯍꯥꯛꯅ ꯃꯍꯥꯛꯀꯤ ꯂꯃꯟ ꯈꯨꯝꯕ ꯃꯄꯨꯡ ꯐꯥꯍꯜꯂꯝꯃꯤ ꯃꯊꯪꯒꯤ ꯁꯤꯟꯗ ꯔꯥꯌꯨꯒꯤ ꯒꯔꯜꯐ꯭ꯔꯦꯟ ꯌꯪꯃꯤꯟ ꯑꯁꯤ ꯃꯍꯥꯛꯀꯤ ꯀꯥꯗ ꯐꯝꯗꯨꯅ ꯂꯥꯏꯔꯤꯛ ꯄꯥꯗꯨꯅ ꯂꯩꯔꯤꯉꯩꯗ ꯀꯣꯂꯤꯡ ꯕꯦꯜ ꯈꯤꯡꯂꯛꯂꯝꯃꯤ ꯀꯣꯂꯤꯡ ꯕꯦꯜ ꯑꯗꯨ ꯀꯅꯥꯅꯣ ꯍꯥꯏꯅ ꯌꯦꯡꯂꯨꯕꯗ ꯂꯥꯛꯂꯤꯕ ꯃꯤꯁꯛ ꯑꯗꯨ ꯗꯣꯡꯖꯤꯟ ꯑꯣꯏꯔꯝꯃꯤ ꯗꯣꯡꯖꯤꯟꯅ ꯌꯪꯃꯤꯟꯕꯨ ꯆꯧꯀꯤ ꯑꯃꯗ ꯃꯈꯣꯡ ꯃꯈꯨꯠ ꯂꯣꯏꯅ ꯄꯨꯟꯁꯤꯟꯗꯨꯅ ꯊꯝꯂꯝꯃꯤ ꯑꯗꯨꯒ ꯃꯃꯥꯏ ꯃꯃꯤꯠ ꯑꯗꯨꯁꯨ ꯃꯍꯥꯛꯅ ꯐꯨꯈꯤꯕꯒꯤ ꯗꯥꯛ ꯇꯥꯔꯝꯃꯤ ꯗꯣꯡꯖꯤꯟꯅ ꯌꯪꯃꯤꯟꯒꯤ ꯃꯅꯥꯗ ꯏꯂꯦꯛꯇ꯭ꯔꯤꯛ ꯁꯣꯛ ꯇꯧꯅꯕ ꯄ꯭ꯂꯥꯛ ꯑꯗꯨ ꯆꯞꯁꯤꯜꯂꯝꯃꯤ ꯑꯗꯨꯒ ꯔꯥꯌꯨ ꯀꯗꯥꯏꯗ ꯂꯩꯈ꯭ꯔꯕꯒꯦ ꯍꯥꯏꯅ ꯍꯪꯂꯝꯃꯤ ꯑꯗꯨꯕꯨ ꯌꯪꯃꯤꯟꯗꯤ ꯃꯍꯥꯛꯅ ꯍꯥꯏꯔꯤꯕꯗꯨ ꯈꯨꯝꯕꯒꯤ ꯃꯍꯨꯠꯇ ꯃꯆꯤꯟ ꯗꯨꯝ ꯊꯤꯔꯛꯂꯝꯃꯤ ꯃꯗꯨꯗ ꯗꯣꯡꯖꯤꯟꯅ ꯌꯪꯃꯤꯟꯕꯨ ꯏꯂꯦꯛꯇ꯭ꯔꯤꯛ ꯁꯣꯛ ꯇꯧꯍꯜꯂꯝꯃꯤ ꯑꯗꯨꯒ ꯇꯟꯖꯥ ꯑꯁꯤꯗ ꯀꯣꯂꯤꯡ ꯕꯦꯜ ꯑꯃꯨꯛꯀꯁꯨ ꯈꯤꯡꯂꯛꯂꯝꯃꯤ ꯗꯣꯡꯖꯤꯟꯅ ꯃꯊꯣꯡ ꯍꯥꯡꯇꯣꯛꯇꯨꯅ ꯌꯦꯡꯂꯨꯕꯗ ꯐꯨꯗ ꯗꯦꯂꯤꯚꯔꯤ ꯀꯥꯡꯕꯨ ꯑꯣꯏꯔꯝꯃꯤ ꯑꯗꯨꯒ ꯐꯨꯗ ꯗꯦꯂꯤꯚꯔꯤ ꯅꯨꯄꯥ ꯑꯗꯨꯅ ꯃꯊꯪꯗꯗꯤ ꯑꯣꯔꯗꯔ ꯇꯧꯒꯦ ꯍꯥꯏꯔꯕꯗꯤ ꯈꯔ ꯌꯥꯝꯅ ꯇꯧ ꯍꯥꯏꯗꯨꯅ ꯁꯥꯎꯔꯝꯂꯒ ꯆꯠꯈ꯭ꯔꯦ ꯌꯪꯃꯤꯟꯅ ꯑꯣꯔꯗꯔ ꯇꯧꯖꯔꯝꯕ ꯑꯆꯥꯄꯣꯠ ꯑꯗꯨ ꯗꯣꯡꯖꯤꯟꯅ ꯆꯥꯔꯝꯃꯤ ꯑꯗꯨꯒ ꯃꯍꯥꯛꯀꯤ ꯑꯆꯥꯄꯣꯠ ꯄ꯭ꯂꯦꯠ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯏꯁꯤꯡ ꯆꯦꯟꯊꯔꯛꯂꯝꯃꯤ ꯆꯦꯟꯊꯔꯛꯂꯤꯕ ꯏꯁꯤꯡ ꯑꯁꯤ ꯌꯪꯃꯤꯟꯒꯤ ꯌꯨꯔꯤꯟꯅꯤ ꯃꯍꯥꯛꯅ ꯏꯂꯦꯛꯇ꯭ꯔꯤꯛ ꯁꯣꯛ ꯇꯧꯕꯗꯨꯗ ꯈꯥꯡꯕ ꯉꯝꯗꯗꯨꯅ ꯃꯍꯥꯛ ꯌꯨꯔꯤꯟ ꯄꯥꯁ ꯇꯧꯔꯛꯄꯅꯤ ꯍꯧꯖꯤꯛ ꯌꯪꯃꯤꯟꯅ ꯑꯁꯦꯡꯕ ꯑꯗꯨ ꯍꯥꯏꯗꯣꯔꯛꯂꯦ ꯃꯈꯣꯏꯅ ꯌꯣꯁꯨꯟꯕꯨ ꯍꯥꯠꯀꯦ ꯌꯥꯎꯅ ꯍꯥꯠꯈꯤꯕ ꯅꯠꯇꯦ ꯑꯦꯛꯁꯤꯗꯦꯟ ꯑꯣꯏꯅ ꯁꯣꯏꯈꯤꯕꯗꯒꯤ ꯑꯉꯥꯡ ꯑꯗꯨ ꯂꯩꯈꯤꯗꯕꯅꯤ ꯑꯗꯨꯒ ꯃꯍꯥꯛꯅ ꯃꯈꯥ ꯇꯥꯔꯝꯃꯤ ꯑꯩꯁꯦ ꯑꯆꯝꯕ ꯃꯤ ꯅꯠꯇꯦ ꯀꯔꯤꯒꯨꯝꯕ ꯅꯪꯅ ꯑꯩꯕꯨ ꯍꯥꯠꯂꯕꯗꯤ ꯑꯩꯒꯤ ꯑꯣꯔꯒꯅꯥꯏꯖꯦꯁꯟ ꯇꯦꯔꯣꯔꯤꯁ ꯒ꯭ꯔꯨꯞ ꯑꯗꯨꯅ ꯅꯍꯥꯛꯄꯨꯁꯨ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯍꯥꯠꯈ꯭ꯔꯒꯅꯤ ꯑꯩꯅ ꯅꯍꯥꯛꯀꯤ ꯐꯣꯇꯣ ꯑꯗꯨ ꯃꯈꯣꯏꯗ ꯄꯤꯈ꯭ꯔꯕꯅꯤ ꯑꯗꯨꯅ ꯀꯔꯤꯒꯨꯝꯕ ꯅꯪꯅ ꯍꯤꯡꯂꯕꯗꯤ ꯑꯩꯕꯨ ꯊꯥꯗꯣꯛꯂꯝꯃꯨ ꯍꯥꯏꯔꯝꯃꯤ ꯃꯗꯨ ꯇꯥꯔꯨꯕꯗꯒꯤ ꯗꯣꯡꯖꯤꯟ ꯃꯍꯥꯛꯀꯤ ꯏꯂꯦꯛꯇ꯭ꯔꯤꯛ ꯁꯣꯛ ꯇꯧꯅꯕ ꯃꯦꯆꯤꯟ ꯑꯗꯨ ꯐꯨꯜꯗ ꯂꯩꯈꯠꯂꯝꯃꯤ ꯑꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯌꯪꯃꯤꯟ ꯃꯐꯝ ꯑꯗꯨꯗ ꯁꯤꯔꯝꯃꯤ ꯄꯨꯂꯤꯁ ꯑꯣꯐꯤꯁꯥꯔ ꯑꯗꯨꯅ ꯌꯪꯃꯤꯟꯒꯤ ꯃꯤꯁꯤ ꯑꯗꯨ ꯏꯟꯚꯦꯁꯇꯤꯒꯦꯁꯟ ꯇꯧꯔꯝꯃꯤ ꯑꯗꯨꯒ ꯂꯩꯈꯤꯗ꯭ꯔꯕ ꯌꯪꯃꯤꯟꯒꯤ ꯃꯔꯝꯗ ꯊꯤꯔꯨꯕꯗ ꯃꯍꯥꯛ ꯑꯁꯤ ꯄꯤꯛꯇ꯭ꯔꯨ ꯄꯤꯛꯂꯤꯉꯩꯗꯒꯤ ꯍꯧꯅ ꯅꯥ ꯇꯥꯗꯕꯒꯤ ꯁ꯭ꯀꯨꯜꯗ ꯇꯝꯂꯝꯃꯤ ꯃꯗꯨꯅ ꯍꯥꯏꯕꯗꯤ ꯃꯍꯥꯛ ꯅꯥ ꯇꯥꯗꯕꯗꯤ ꯅꯠꯇꯦ ꯑꯗꯨꯕꯨ ꯃꯍꯥꯛ ꯅꯥ ꯇꯥꯗ꯭ꯔꯦ ꯈꯪꯂꯛꯄꯗꯒꯤ ꯁ꯭ꯀꯨꯜꯗꯒꯤ ꯃꯍꯥꯛꯄꯨ ꯇꯥꯟꯊꯣꯔꯛꯂꯝꯃꯤ ꯃꯍꯥꯛꯀꯤ ꯔꯦꯀꯣꯔꯗꯀꯤ ꯃꯇꯨꯡ ꯏꯟꯅ ꯃꯍꯥꯛ ꯑꯁꯤ ꯑꯦꯛꯁꯇ꯭ꯔꯤꯃꯤꯁ ꯒ꯭ꯔꯨꯞ ꯑꯃꯗ ꯌꯥꯎꯏ ꯍꯥꯏꯕꯁꯨ ꯃꯈꯣꯏꯅ ꯈꯪꯂꯝꯃꯤ ꯑꯗꯨꯒ ꯃꯍꯥꯛ ꯑꯁꯤ ꯃꯃꯥꯡꯗ ꯍꯤ ꯇꯣꯡꯗꯨꯅ ꯅꯣꯔꯊ ꯀꯣꯔꯤꯌꯥꯗ ꯆꯪꯅꯅꯕꯁꯨ ꯍꯣꯠꯅꯔꯨꯔꯦ ꯃꯗꯨꯗ ꯉꯥꯃꯤꯁꯤꯡꯅ ꯃꯍꯥꯛꯄꯨ ꯀꯟꯕꯤꯔꯛꯄꯅꯤ ꯍꯥꯏꯗꯨꯅꯁꯨ ꯍꯥꯏꯔꯝꯃꯤ ꯍꯧꯖꯤꯛ ꯔꯥꯌꯨꯅ ꯃꯍꯥꯛꯀꯤ ꯃꯌꯨꯝꯗ ꯍꯜꯂꯛꯄꯗ ꯃꯍꯥꯛꯀꯤ ꯃꯌꯨꯝ ꯃꯃꯥꯡꯗꯨꯗ ꯑꯦꯝꯕꯨꯂꯦꯟꯁ ꯑꯃꯁꯨꯡ ꯄꯨꯂꯤꯁ ꯒꯥꯔꯤ ꯃꯌꯥꯝ ꯑꯃ ꯂꯩꯔꯝꯕꯗꯨ ꯎꯔꯝꯃꯤ ꯃꯍꯥꯛꯀꯤ ꯒꯔꯜꯐ꯭ꯔꯦꯟꯗ ꯀꯔꯤꯒꯨꯝꯕ ꯈꯔ ꯊꯣꯛꯂꯦ ꯍꯥꯏꯕꯁꯤ ꯃꯍꯥꯛ ꯈꯪꯂꯝꯃꯤ ꯑꯗꯨꯅ ꯃꯍꯥꯛ ꯕꯤꯜꯗꯤꯡ ꯃꯅꯨꯡꯗ ꯆꯪꯁꯤꯜꯂꯛꯂꯝꯃꯤ ꯀ꯭ꯔꯥꯏꯝ ꯁꯤꯟ ꯑꯗꯨꯗꯒꯤ ꯑꯁꯤꯕ ꯍꯛꯆꯥꯡ ꯑꯗꯨꯒ ꯄꯨꯂꯤꯁ ꯑꯣꯐꯤꯁꯥꯔꯁꯤꯡ ꯑꯗꯨ ꯀꯨꯝꯊꯔꯛꯅꯕꯒꯤꯗꯃꯛ ꯂꯤꯞ ꯉꯥꯏꯔꯝꯃꯤ ꯂꯤꯞ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯔꯥꯌꯨꯗꯤ ꯍꯥꯟꯅꯒꯤ ꯇꯣꯡꯗꯨꯅ ꯌꯥꯎꯔꯛꯂꯝꯃꯤ ꯃꯈꯣꯏꯅ ꯂꯤꯞ ꯉꯥꯏꯔꯤꯉꯩꯗ ꯄꯨꯂꯤꯁ ꯑꯣꯐꯤꯁꯥꯔ ꯑꯗꯨꯗ ꯑꯇꯣꯞꯄ ꯃꯤꯑꯣꯏ ꯑꯍꯨꯝ ꯑꯃꯒꯁꯨ ꯍꯥꯠꯂꯝꯂꯦ ꯍꯥꯏꯕꯒꯤ ꯄꯥꯎ ꯌꯧꯔꯛꯂꯝꯃꯤ ꯍꯥꯏꯔꯤꯕ ꯃꯤꯑꯣꯏ ꯑꯍꯨꯝ ꯑꯁꯤ ꯔꯥꯌꯨꯅ ꯍꯥꯠꯂꯝꯕ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯅꯤ ꯂꯤꯞ ꯃꯅꯨꯡꯗ ꯌꯪꯃꯤꯟꯒꯤ ꯑꯁꯤꯕ ꯍꯛꯆꯥꯡ ꯑꯗꯨ ꯍꯤꯞꯍꯜꯂꯒ ꯊꯝꯕ ꯆꯟꯗꯕꯗꯒꯤ ꯏꯁꯇ꯭ꯔꯦꯆꯔ ꯑꯗꯨꯅ ꯐꯛꯂꯥꯡꯗ ꯂꯤꯞꯀꯤ ꯐꯛꯂꯥꯡꯗ ꯉꯥꯍꯟꯗꯨꯅ ꯊꯝꯂꯝꯃꯤ ꯑꯗꯨꯒ ꯂꯤꯞꯅ ꯃꯈꯥꯗ ꯀꯨꯝꯊꯔꯛꯄ ꯇꯟꯖꯥ ꯑꯗꯨꯗ ꯌꯪꯃꯤꯟꯒꯤ ꯃꯃꯥꯏ ꯀꯨꯞꯂꯤꯕ ꯐꯤ ꯑꯗꯨ ꯅꯥꯟꯊꯣꯔꯛꯇꯨꯅ ꯃꯥꯒꯤ ꯃꯃꯥꯏ ꯑꯗꯨ ꯎꯔꯝꯃꯤ ꯃꯥꯒꯤ ꯒꯔꯜꯐ꯭ꯔꯦꯟꯗꯨ ꯁꯤꯔꯦ ꯈꯪꯂꯛꯄ ꯃꯤꯀꯨꯞ ꯑꯗꯨꯗ ꯔꯥꯌꯨꯅ ꯌꯥꯝꯅ ꯅꯨꯡꯁꯤꯅ ꯃꯥꯒꯤ ꯒꯔꯜꯐ꯭ꯔꯦꯟꯒꯤ ꯑꯗꯨꯒꯤ ꯃꯈꯨꯠ ꯑꯗꯨ ꯂꯣꯟꯅ ꯄꯥꯏꯖꯔꯝꯃꯤ ꯗꯣꯡꯖꯤꯟꯅ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯃꯐꯝ ꯑꯁꯤ ꯔꯥꯌꯨꯅ ꯍꯥꯟꯅ ꯂꯩꯔꯝꯕ ꯃꯌꯨꯝ ꯑꯗꯨꯗꯅꯤ ꯃꯍꯥꯛꯅ ꯃꯐꯝ ꯑꯗꯨ ꯆꯪꯂꯛꯄ ꯃꯇꯝꯗ ꯍꯥꯟꯅꯗꯒꯤ ꯏ ꯇꯩꯔꯕ ꯊꯥꯡ ꯑꯃꯁꯨ ꯂꯩꯔꯝꯃꯤ ꯑꯗꯨꯅ ꯔꯥꯌꯨ ꯑꯁꯤ ꯃꯐꯝ ꯑꯗꯨꯗ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯍꯜꯂꯛꯈꯤꯒꯅꯤ ꯍꯥꯏꯅ ꯈꯜꯂꯗꯨꯅ ꯃꯍꯥꯛꯅ ꯉꯥꯏꯗꯨꯅ ꯂꯩꯔꯝꯃꯤ ꯑꯗꯨꯒ ꯇꯟꯖꯥ ꯑꯁꯤꯗ ꯄꯨꯂꯤꯁ ꯑꯣꯐꯤꯁꯥꯔ ꯑꯗꯨꯅ ꯗꯣꯡꯖꯤꯟꯗ ꯐꯣꯟ ꯇꯧꯔꯛꯇꯨꯅ ꯍꯥꯏꯔꯤꯕ ꯑꯣꯔꯒꯥꯟ ꯇ꯭ꯔꯥꯐꯤꯀꯔ ꯃꯤꯑꯣꯏ ꯑꯍꯨꯝ ꯑꯗꯨ ꯍꯥꯠꯂꯝꯂꯦ ꯑꯗꯨꯒ ꯃꯕꯨꯛꯁꯤꯡ ꯑꯗꯨ ꯂꯣꯏꯅ ꯀꯛꯊꯠꯂꯝꯃꯤ ꯃꯁꯤꯅ ꯍꯥꯏꯕꯗꯤ ꯃꯥꯅ ꯀꯤꯗꯅꯤ ꯑꯗꯨ ꯂꯣꯏꯅ ꯄꯨꯈ꯭ꯔꯦ ꯍꯥꯏꯕꯅꯤ ꯑꯗꯨꯒ ꯄꯨꯂꯤꯁ ꯑꯣꯐꯤꯁꯥꯔ ꯑꯗꯨꯅ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯑꯁꯤ ꯁꯥꯏꯀꯣ ꯀꯤꯂꯔ ꯑꯃꯅꯤ ꯑꯗꯨꯅ ꯃꯍꯥꯛꯇꯤ ꯀꯤꯖꯔꯦ ꯅꯪꯅ ꯄꯤꯔꯤꯕ ꯄꯩꯁꯥꯁꯤꯡ ꯑꯗꯨ ꯂꯣꯏꯅ ꯍꯟꯗꯣꯛꯆꯔꯛꯂꯒꯦ ꯅꯪꯁꯨ ꯍꯟꯗꯣꯛꯂꯣ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯂꯝꯃꯤ ꯍꯧꯖꯤꯛ ꯔꯥꯌꯨ ꯃꯌꯨꯝ ꯑꯗꯨꯗ ꯑꯃꯨꯛ ꯍꯜꯂꯛꯂꯦ ꯃꯍꯥꯛꯅ ꯂꯥꯛꯄ ꯃꯇꯝ ꯑꯁꯤ ꯅꯨꯃꯤꯠ ꯇꯥꯔꯕ ꯃꯇꯝꯅꯤ ꯍꯥꯏꯕꯗꯤ ꯗꯣꯡꯖꯤꯟꯅ ꯃꯐꯝ ꯑꯗꯨꯗ ꯉꯥꯏꯔꯛꯂꯤꯕꯁꯤ ꯌꯥꯝꯅ ꯀꯨꯏꯅ ꯉꯥꯏꯔꯕꯅꯤ ꯌꯥꯝꯅ ꯀꯨꯏꯅ ꯉꯥꯏꯃꯜꯂꯛꯄꯗꯒꯤ ꯗꯣꯡꯖꯤꯟ ꯑꯗꯨ ꯃꯐꯝ ꯑꯗꯨꯗ ꯇꯨꯝꯗꯨꯅ ꯂꯩꯔꯝꯃꯤ ꯔꯥꯌꯨꯅ ꯃꯌꯨꯝ ꯆꯪꯒꯦ ꯇꯧꯕꯗ ꯊꯣꯡꯅꯥꯎꯗꯒꯤ ꯃꯤ ꯑꯃ ꯇꯨꯝꯗꯨꯅ ꯂꯩꯕꯗꯨ ꯎꯔꯝꯃꯤ ꯃꯈꯨꯠꯇ ꯊꯥꯡ ꯁꯨꯏ ꯑꯃꯁꯨ ꯄꯥꯏꯔꯤꯕ ꯔꯥꯌꯨꯅ ꯃꯤ ꯑꯗꯨ ꯇꯨꯝꯗꯨꯅ ꯂꯩꯔꯦ ꯈꯪꯕꯗꯨꯗ ꯊꯣꯡ ꯑꯗꯨ ꯍꯥꯡꯇꯣꯛꯁꯤ ꯀꯗꯥꯏ ꯍꯥꯡꯇꯣꯛꯂꯨꯁꯤ ꯀꯗꯥꯏ ꯊꯣꯡ ꯑꯗꯨꯒꯤ ꯃꯃꯥꯡꯗ ꯍꯪꯒꯠ ꯍꯟꯗꯥ ꯆꯞꯇꯨꯅ ꯂꯩꯔꯝꯃꯤ ꯉꯥꯏꯍꯥꯛ ꯑꯁꯨꯝ ꯆꯠꯂꯕ ꯃꯇꯨꯡꯗ ꯊꯣꯡ ꯑꯗꯨ ꯍꯥꯡꯇꯣꯛꯀꯦ ꯍꯥꯏꯗꯨꯅ ꯍꯦꯟꯗꯜ ꯑꯗꯨ ꯄꯥꯏꯔꯨꯕꯗ ꯃꯍꯥꯛ ꯏꯂꯦꯛꯇ꯭ꯔꯤꯛ ꯁꯣꯛ ꯇꯧꯗꯨꯅ ꯋꯥꯟꯊꯈ꯭ꯔꯦ ꯃꯔꯝꯗꯤ ꯊꯣꯡ ꯑꯗꯨꯒꯤ ꯍꯦꯟꯗꯜꯗ ꯗꯣꯡꯖꯤꯟꯅ ꯍꯥꯟꯅꯗꯒꯤ ꯏꯂꯦꯛꯇ꯭ꯔꯤꯛ ꯀꯔꯦꯟ ꯊꯥꯖꯤꯟꯗꯨꯅ ꯊꯝꯂꯝꯕꯅꯤ ꯃꯈꯣꯜ ꯑꯗꯨ ꯍꯦꯛ ꯇꯥꯕꯒ ꯗꯣꯡꯖꯤꯟ ꯃꯤꯀꯞ ꯊꯣꯛꯂꯛꯂꯝꯃꯤ ꯃꯍꯥꯛꯅ ꯃꯤꯀꯞ ꯊꯣꯛꯂꯛꯄꯗ ꯔꯥꯌꯨꯗꯤ ꯊꯣꯡ ꯄꯥꯏꯗꯨꯅ ꯋꯥꯟꯊꯗꯨꯅ ꯂꯩꯔꯝꯃꯤ ꯑꯗꯨꯒ ꯏꯂꯦꯛꯇ꯭ꯔꯤꯛ ꯀꯔꯦꯟ ꯑꯗꯨ ꯂꯧꯊꯣꯛꯂꯕ ꯃꯇꯨꯡꯗ ꯔꯥꯌꯨꯕꯨ ꯀꯥ ꯃꯅꯨꯡꯗ ꯄꯨꯁꯤꯜꯂꯝꯃꯤ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇ ꯔꯥꯌꯨꯕꯨ ꯃꯈꯣꯡ ꯃꯈꯨꯠ ꯄꯨꯟꯁꯤꯜꯂꯗꯨꯅ ꯗꯣꯡꯖꯤꯟꯅ ꯃꯆꯥꯅꯨꯄꯤ ꯂꯩꯈꯤꯗꯕ ꯃꯐꯝ ꯑꯗꯨꯗ ꯄꯨꯗꯨꯅ ꯂꯥꯛꯂꯝꯃꯤ ꯀꯤꯠꯆꯦꯟ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯃꯈꯣꯡ ꯃꯈꯨꯠ ꯄꯨꯟꯁꯤꯜꯂꯕ ꯔꯥꯌꯨꯕꯨ ꯄꯨꯊꯔꯝꯃꯤ ꯑꯗꯨꯒ ꯔꯥꯌꯨꯒꯤ ꯃꯈꯨꯠ ꯄꯨꯜꯂꯤꯕ ꯑꯗꯨ ꯊꯥꯗꯣꯛꯄꯤꯔꯝꯃꯤ ꯃꯔꯥꯟ ꯈꯪꯖꯔꯕ ꯔꯥꯌꯨꯅ ꯃꯈꯨꯠ ꯍꯟꯕꯒꯤ ꯃꯍꯨꯠꯇ ꯃꯍꯥꯛ ꯌꯥꯝꯅ ꯀꯤꯅ ꯊꯛ ꯊꯛ ꯅꯤꯛꯇꯨꯅ ꯑꯗꯨꯃꯛ ꯂꯩꯔꯝꯃꯤ ꯗꯣꯡꯖꯤꯟꯅ ꯔꯥꯌꯨꯗ ꯅꯪ ꯑꯐꯕ ꯅꯨꯄꯥꯅꯤ ꯍꯥꯏꯕ ꯑꯩ ꯈꯪꯉꯤ ꯑꯗꯨꯕꯨ ꯑꯩꯅ ꯅꯪꯕꯨ ꯀꯔꯤꯒꯤ ꯍꯥꯠꯂꯣꯏꯗꯧꯔꯤꯕꯅꯣ
asi hairamlaga dongjin adu ising manungda lupthakirami ising manungdagi rayugi khoningi singli sing adu mahangna kakthaklalami madudagi tholakpa idana cheladu punganganglami aduga rayu mafam adumaktada thawai tharami Yoshun mapa dongjinna rayu namaki masanu pidu haki yaun hatpanati soibadagi iroi bahita duna irak sandana sibani khanglabasu maki marana du ngakpiramde Mahake wakalda rayuna kidnap tawkhibadagi mahaki machanu pidu sibani aduna machanu pi sibagi maralasi rayuna oigadabani hainu khallame aduga rayusu mahak masana masagi maral yajarame mi hom hatkhiba nupa aduna dongjinda makut amata hankide masina haibani mahak masana masagi maral yajai haibani Film asigi aroiba sinda dongjinna turian torbana du tawkhaidana rayugi masadu phumdanaba honarami tanja asida amuba gari ama tharolami aduga gari adudagi miyoi mari kumtharaklami Bakoi mari changduna dongjinda thangna thilami thangna sokpadagi gari adugi chakada ngathaduna phamliba dongjingi mathabakta che ama thamlami aduga che adugi mathakta nupa aduna thangna thinjalami Mahake aroiba mikup aduda dongjina nupa sing adu kanano aduga karigida mangonda asuma tawribano haina hanglami aduga nupa aduna madu khumbai mohutta pikaudagi churupmon lokthokuna chamduna thakna naw honarami aduga dongjina yamna wana mahake mathabakta thangna yongna thamliba che adu pananaba honarami che adu parubada the ruling haiba group asina nangmu sibagi cherak pire haiduna irami maduna haibadi haiba group asi rayugi girlfriend youngmin gi extremist group aduni haibani Miyoi punchi lambi asi thonganingdaba tambangamdaba thodok kaya amana yomduna leiri haiba takliba film asi wari asi matang asaloshudi ngasi goinadi film gi wari asi matang asida losinjari hayum sidaba